Eke lại eke lão lo chắc sao là bộ eke ai đi xa đi ai đi xác lồi đấy rồi xác thì xa đi xác thì khá thiên thùng ấy lồi bên xúc quýt đi xác lồi thầm ấy hơi còn xa rồi này xác ninh mà xúc ôi đi à có lối sinh ra năm pro mục khôi này mà tâm quỳ nó với chúng ta muốn thằng này hay đấy quỳ đi này ông quỳ đi ai càng đấy ai opponent of 15 nhưng mà tăng được cái biết độ hay Said Khan opponent of 15 design yang preserve ni có mà đủ lấy gì cái những boy ಅದು ꯌꯥꯝ ꯐꯩ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯣꯁꯦꯁꯔꯗꯣ Dimensity 8450  ra ꯑꯗꯨꯗꯣ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯑꯣꯏꯗꯦ ꯍꯦꯚꯤꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ Oppo Reno ꯁꯤꯔꯤꯁꯀꯤ ꯍꯟꯗꯛꯇꯤꯀꯣ ꯑꯅꯧꯕ 14 ꯁꯤꯔꯤꯁꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯖꯨꯝꯁꯦ ꯀꯦꯃꯦꯔꯥ ꯖꯨꯝꯁꯦ ꯌꯥꯝ ꯐꯖꯕꯗꯣ ꯖꯨꯝ ꯌꯥꯝꯅ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯄꯨꯗꯤ ꯇꯧꯕ ꯏꯃꯦꯖꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯝꯁꯪꯗꯒꯤ ꯂꯩꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡꯒ ꯆꯪꯉꯛꯅꯕ ꯌꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯒꯠꯂꯛꯏ ꯃꯣꯏ ꯌꯥꯝ ꯉꯁꯥꯏꯅ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯁꯍꯤꯗ ꯈꯥꯟꯁꯦ ꯐꯔꯦ ꯁꯍꯤꯗ ꯑꯗꯨꯗꯤ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯗꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯇꯧꯁꯜꯂꯣ ꯕ꯭ꯔꯣ ꯀꯣꯄꯤ ꯄꯦꯁ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯩ ꯃꯗꯨꯕꯨ ꯌꯥꯕ ꯖꯥꯠꯂꯥ ꯍꯥꯏꯌꯦ ꯁꯆꯤꯀꯥꯟꯇ ꯁꯒꯣꯜꯁꯦꯝ ꯁꯆꯤꯀꯥꯟꯇ ꯀꯩꯅꯣ ꯀꯣꯄꯤ ꯄꯦꯁ ꯇꯧꯕꯒꯤꯁꯦ ꯃꯣꯏꯅ ꯑꯩꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯃꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯃꯨꯛꯇꯪ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯒꯅ ꯀꯣꯄꯤꯔꯥꯏꯠ ꯑꯅꯤ ꯑꯍꯨꯝꯇꯪ ꯐꯪꯕꯗ ꯆꯦꯅꯦꯜꯗꯣ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯁꯤꯡꯒ ꯌꯥꯝꯈꯠꯂꯛꯑꯀꯥꯟꯗꯀꯣ ꯇꯔꯃꯤꯅꯦꯠ ꯇꯧꯈꯤꯅꯦꯕꯀꯣ ꯑꯗꯨꯗ ꯀꯩꯝꯇ ꯀ꯭ꯂꯦꯝ ꯇꯧꯔꯨꯕꯁꯨ ꯌꯥꯔꯣꯏ ꯀꯩꯝꯇ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯅꯠꯇꯕꯅꯤꯅꯀꯣ ꯗꯤꯁꯄ꯭ꯌꯨꯠ ꯇꯧꯅꯕꯗ ꯐꯔꯛ ꯌꯥꯝ ꯇꯥꯅꯤ ꯑꯗꯨ ꯀꯣꯄꯤꯔꯥꯏꯠꯁꯦ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯀꯣ ꯑꯦꯅꯤ ꯀꯟꯇꯦꯟꯁꯦ 30 ꯁꯦꯀꯦꯟ ꯐꯥꯎꯒꯤ ꯃꯅꯨꯡꯗꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯛꯑ ꯈꯣꯠꯂꯒ ꯍꯥꯞꯄ ꯈꯣꯠꯄꯗꯤ ꯌꯥꯏ ꯑꯗꯨꯗ 30 ꯁꯦꯀꯦꯟꯒꯤ ꯃꯇꯦꯛꯇꯣ ꯀꯛꯑꯀꯥꯟꯗ ꯅꯪꯅ ꯃꯤꯅꯤꯠ 5 6 ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯠ ꯌꯥꯝ ꯆꯪꯕꯅꯦ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯟꯇꯦꯟ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟ ꯇꯧꯕꯅ ꯐꯩ ꯕ꯭ꯔꯣ ꯑꯩꯒꯤ ꯄꯣꯠꯂꯣꯏ ꯁꯤꯟꯖꯝꯁꯦ ꯑꯅꯧꯕ ꯑꯦꯀꯥꯎꯟꯅꯤ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯅꯥ ꯍꯥꯟꯅ ꯀꯔꯝꯕ ꯃꯤꯡꯗ ꯆꯪꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯟꯅꯒꯤꯗꯨ ꯐꯣꯟ ꯁꯤꯟꯕꯗ ꯑꯦꯀꯥꯎꯟ ꯑꯃ ꯁꯤꯜꯂꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯨ ꯀꯔꯤ ꯃꯤꯡꯗ ꯍꯥꯟꯅꯒꯤꯗꯨꯅ ꯀꯩ ꯃꯤꯡꯗꯅꯣ ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯐꯇ ꯑꯗꯨꯝ ꯌꯥꯎꯕ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯔꯝꯕ ꯑꯦꯀꯥꯎꯟꯗꯅꯣ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯅ ꯂꯩꯈꯤꯕꯅꯣ ꯍꯥꯟꯅꯒꯤꯗꯨꯅ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯀꯤ OnePlus 15ꯒꯤ ꯁ꯭ꯀꯣꯔꯒꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯁ꯭ꯀꯣꯔꯒꯨꯝꯕꯒꯗꯤ ꯑꯦꯟꯇꯨ ꯁ꯭ꯀꯣꯔꯒꯨꯝꯕꯒꯗꯤꯀꯣ ꯃꯩꯅꯦ ꯑꯗꯣ OnePlus ꯁꯨ ꯐꯖꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯀꯩꯅꯣꯅꯤ OnePlus ꯑꯗꯩꯗꯤ Oppo ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣꯗ Realme ꯐꯥꯎꯗꯀꯣ ꯐꯣꯟꯁꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯂꯩꯗꯅ Realme ꯉꯁꯦ 19 20 ꯑꯗꯩꯗꯤ 15 13 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯐꯕ ꯐꯣꯟ ꯇꯧꯔꯝꯃꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯏ ꯑꯗꯣꯝꯗ ꯇꯧꯗ꯭ꯔꯦꯕ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯞ ꯑꯣꯏꯕ ꯀꯩꯅꯣꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯄꯜꯒꯨꯝꯕ ꯑꯗꯩ ꯁꯦꯝꯁꯪꯒꯨꯝꯕ ꯀꯝꯄꯤꯠ ꯇꯧ ꯌꯥꯗꯕ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯀꯩꯅꯣꯅꯦ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯀꯝꯄꯅꯤꯅ ꯐꯪꯉꯝꯗꯣꯏ ꯃꯥꯔꯖꯤꯟꯁꯦ ꯌꯥꯝ ꯅꯦꯝ ꯐꯪꯉꯝꯒꯅꯦꯕꯀꯣ ꯍꯥꯏꯅ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯦꯝꯁꯪꯒꯤ S25 ꯑꯜꯇ꯭ꯔꯥꯒꯨꯝꯕꯒ ꯌꯣꯜꯂꯤꯁꯤꯗꯤ ꯐꯣꯟ ꯑꯃ ꯌꯣꯟꯕꯗ ꯑꯗꯨꯝ ꯂꯨꯄꯥ 10,000 ꯍꯦꯟꯅ ꯐꯪꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯒꯅꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄꯜꯒꯤ ꯌꯦꯡꯉꯣ ꯑꯥꯏꯐꯣꯟ ꯑꯃ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯦ ꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣ ꯃꯦꯛꯁ ꯃꯣꯗꯦꯜꯁꯦ ꯂꯨꯄꯥ 1,20,000 ꯌꯣꯜꯂꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤ ꯌꯣꯜꯂꯛꯄꯗ 80-90,000 ꯑꯗꯨꯝ ꯂꯨꯄꯥ 10,000 ꯗꯤꯁꯀꯥꯎꯟ ꯄꯤꯊꯣꯔꯛꯏꯗꯣ ꯃꯣꯏꯗ ꯃꯥꯡꯗ꯭ꯔꯕꯅꯦꯕ ꯑꯗꯨꯐꯥꯎꯗ ꯌꯣꯟꯕꯗꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯐ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ 1,20,000 ꯌꯨꯅꯤꯠꯁꯦ ꯂꯤꯁꯤꯡ ꯂꯥꯛꯇ ꯌꯣꯜꯂꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯀꯌꯥꯝ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯐ꯭ꯂꯦꯒꯁꯤꯞꯀꯨꯝꯕ ꯃꯣꯏꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯔꯒꯦꯠ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯐꯣꯟꯁꯦ ꯑꯗꯣꯝꯗꯗꯤ ꯌꯥꯝ ꯐꯖꯈꯠꯂꯛꯏ ꯑꯗꯨꯒ ꯃꯃꯜꯗꯤ ꯌꯥꯝ ꯋꯥꯡꯕ 70-80 ꯄꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯈꯠꯂꯛꯑꯦꯕ 50 ꯃꯈꯥꯗ ꯏꯂꯩ ꯂꯩꯇ꯭ꯔꯦꯕ ꯂꯨꯋꯥꯡ ꯑꯊꯧꯕ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯣꯀꯦ ꯃꯥꯅ ꯍꯥꯏꯁꯦ ꯀꯥꯔꯇꯨꯟꯗ AI ꯇꯨꯜꯁꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯃꯒ ꯇꯧꯗꯣꯏꯅꯤ ꯍꯥꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏꯅ AIꯒꯤ ꯃꯇꯦꯡꯅꯀꯣ ꯐꯣꯇꯣ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯕꯗꯣ ꯑꯗꯨꯒ ꯁ꯭ꯇꯣꯔꯤꯒ ꯁꯥꯔꯀꯥꯟꯗ ꯑꯗꯨꯝ ꯑꯃ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯏꯔꯀꯥꯟꯗ ꯑꯗꯨꯝ ꯊꯥꯒꯠꯄꯗꯣ ꯉꯝꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯀꯟꯇꯦꯟꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ AI ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯅꯔꯤ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯣ ꯀꯩꯅꯣꯁꯦ ꯀꯣꯟꯇꯦꯟꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣ ꯚꯤꯖꯨꯋꯦꯜ ꯎꯔꯤꯗꯣ
ꯑꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯒꯤ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯑꯗꯨꯐꯥꯎꯗ ꯃꯥꯟꯅꯔꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯀ꯭ꯔꯤꯌꯦꯁꯟꯁꯦ ꯈꯔꯗꯤ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦ ꯀꯦꯟ ꯍꯥꯏꯁꯦ ꯅꯩꯔꯦ ꯔꯤꯌꯦꯜꯃꯤ 16 ꯄ꯭ꯔꯣ ꯄ꯭ꯂꯁꯇꯣ ꯋꯥꯟ ꯄ꯭ꯂꯁ 15ꯗꯩ ꯀꯣꯄꯤ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯃꯣꯏꯁꯦ ꯔꯤꯌꯦꯜꯃꯤ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯗꯩꯗꯤ ꯂꯩꯗꯅꯀꯣ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯃꯣꯏ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯄꯦꯔꯦꯟ ꯀꯝꯄꯅꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩꯗꯅꯀꯣ ꯑꯜꯐꯥꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯁꯥ ꯉꯥꯛꯇꯅꯤꯅ ꯒꯨꯒꯜ ꯖꯤꯃꯦꯜ ꯌꯨꯇ꯭ꯌꯨꯕ ꯑꯗꯩꯗꯤ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯏꯅꯤꯁꯀꯤ ꯀꯝꯄꯅꯤ ꯑꯃꯈꯛ ꯃꯃꯤꯡ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯃꯃꯤꯡꯁꯦ ꯑꯩ ꯀꯥꯎꯊꯣꯛꯈꯤꯕꯅꯦ ꯃꯣꯏꯗꯣ ꯑꯩꯗꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯦꯔꯦꯟ ꯀꯝꯄꯅꯤꯗꯨꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯀꯣꯄꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯁꯥꯎꯃꯤ ꯍꯥꯏꯔꯒ ꯁꯥꯎꯃꯤꯒꯤ ꯁꯕ ꯕ꯭ꯔꯥꯟꯗ ꯄꯣꯀꯣ ꯀꯥꯏꯅ ꯈꯪꯉꯤꯗꯅꯀꯣ ꯔꯦꯗꯃꯤ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯈꯥ ꯂꯧꯊꯣꯔꯛꯏꯅꯦ ꯑꯗꯨꯒꯤ ꯃꯊꯛꯁꯦ ꯃꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯁꯦ ꯄꯦꯔꯦꯟ ꯀꯝꯄꯅꯤ ꯑꯃꯈꯛꯀꯅꯦꯕ ꯁꯥꯎꯃꯤ 13 ꯄ꯭ꯔꯣꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔꯗ ꯐꯪꯒꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯤ ꯆꯞ ꯆꯥꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯐꯪꯉꯝꯒꯅꯤ ꯑꯗꯨ ꯃꯃꯜꯒꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯡꯉꯝꯕꯗꯤ ꯑꯣꯏꯔꯣꯏ ꯂꯤꯁꯤꯡ 5-6ꯀꯗꯤ ꯑꯗꯨꯝ ꯄꯤꯔꯝꯒꯅꯤ ꯂꯤꯛꯄꯤꯗꯀꯣ ꯄꯤꯔꯦ ꯍꯣꯡꯉꯦ ꯍꯥꯏꯁꯤꯁꯨ ꯑꯗꯣ ꯋꯥꯟ ꯄ꯭ꯂꯁ ꯀꯨꯝꯕꯒꯗꯤ ꯌꯥꯝ ꯇꯥꯡꯕꯅꯦ ꯂꯨꯄꯥ 13,000 ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯁꯤꯟꯗꯅ ꯇꯣꯛꯈ꯭ꯔꯦ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯣꯟꯊꯣꯛꯑꯦꯒ ꯊꯥꯒꯠꯇꯣꯏꯅꯤ ꯑꯗꯨꯅ ꯁꯦꯟ ꯂꯥꯏꯅ ꯇꯥꯜꯂꯦ ꯁꯤꯅꯤ ꯌꯨ ꯑꯦꯁ ꯁꯤ ꯀꯣꯟꯇꯦꯟꯒꯤ ꯃꯇꯥꯡꯗꯣ ꯑꯩꯁꯨ ꯊꯦꯡꯅꯩ ꯌꯨ ꯑꯦꯁ ꯁꯤ ꯀꯣꯟꯇꯦꯟꯒꯤ ꯃꯇꯥꯡꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯥꯔ ꯄꯤ ꯑꯦꯝ ꯍꯥꯏꯅ ꯁꯤ ꯄꯤ ꯑꯦꯝ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯥꯔ ꯄꯤ ꯑꯦꯝꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤꯗꯅ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯈꯔ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯇꯥꯔꯒꯦꯠ ꯌꯥꯝ ꯇꯧꯅꯩ ꯌꯨ ꯑꯦꯁ ꯑꯦ ꯀꯣꯟꯇꯦꯟ ꯁꯦꯝꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤ ꯇꯥꯔꯒꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨ ꯆꯦꯅꯦꯜꯗꯣ ꯆꯠꯈꯤ ꯇꯥꯔꯗꯤꯀꯣ ꯐꯦꯁꯂꯦꯁ ꯆꯦꯅꯦꯜ ꯀꯌꯥ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯔꯦꯚꯤꯅ꯭ꯌꯨꯗꯤ ꯈꯔ ꯋꯥꯡꯅ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯇꯥꯔꯒꯦꯠꯁꯦ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯒ ꯏꯟꯗꯤꯌꯥꯗ ꯐꯝꯃꯒ ꯌꯨ ꯑꯦꯁ ꯑꯦꯗ ꯂꯩꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯗꯣ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯁꯀ꯭ꯔꯤꯞ ꯐꯖꯅ ꯇꯧꯗ ꯌꯥꯔꯣꯏ ꯚꯤꯖꯨꯋꯦꯜꯗꯣ ꯐꯖꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯗꯤ ꯈꯔ ꯆꯪꯉꯛꯀꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯕꯤꯗ꯭ꯌꯥꯆꯥꯟ ꯊꯣꯉꯥꯝꯅꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯕꯤꯗ꯭ꯌꯥꯆꯥꯟ ꯗꯤꯁꯄ꯭ꯂꯦꯁꯤ ꯂꯥꯏꯟ ꯆꯤꯡꯕ ꯑꯗꯨꯅ ꯁꯤꯟꯗꯣꯛꯅꯤꯡꯕ ꯍꯥꯏꯌꯦ ꯍꯣꯏ ꯗꯤꯁꯄ꯭ꯂꯦꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯗꯤ ꯁꯤꯟꯗꯣꯛꯄꯗꯤ ꯐꯩ ꯑꯗꯨ ꯃꯃꯜꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯡꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯀꯣꯄꯤ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕ ꯂꯩꯕꯅꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯂꯨꯄꯥ 1,000-2,000ꯅꯁꯨ ꯑꯗꯨꯝ ꯐꯪꯕꯁꯨ ꯂꯩꯕꯅꯦ ꯑꯗꯨꯝꯕꯗꯣ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯅꯍꯥꯟꯈꯩꯁꯨ ꯉꯟꯇꯥ ꯉꯟꯇꯥ ꯇꯨꯝꯕꯅꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯗꯦ ꯕ꯭ꯔꯣꯅ ꯊꯥꯒꯠꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯉꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯁꯨ ꯕꯣꯔꯗꯤꯡ ꯂꯩꯈ꯭ꯔꯅꯤ ꯍꯥꯏ ꯍꯣꯏ ꯑꯩ ꯀꯩꯅꯣꯁꯦ ꯗꯤꯁꯦꯝꯕꯔꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗꯅꯦ ꯑꯩꯅ ꯇꯧꯈꯠꯂꯛꯄꯗꯣ ꯖꯅꯋꯥꯔꯤ ꯆꯪꯕꯗ ꯉꯥꯏ ꯉꯁꯤ ꯇꯥꯡ 4 ꯈꯛꯇꯪ ꯌꯧꯔꯤꯗꯅꯀꯣ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇ ꯁꯨꯔꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯑꯩ ꯈꯔ ꯊꯦꯡꯅ ꯊꯥꯏ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯀ꯭ꯂꯥꯁ 10 ꯅꯠꯇ꯭ꯔꯒ 12ꯒꯨꯝꯕ ꯊꯥꯗꯣꯏꯔ ꯑꯣꯏꯔꯝꯒꯅꯤ ꯑꯦꯀꯦꯁꯦ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖꯇ ꯂꯩꯕ ꯁꯥꯇ꯭ꯔ ꯀꯣꯂꯦꯖ ꯇꯝꯕ ꯁꯥꯇ꯭ꯔꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯐ ꯌꯥꯎꯕ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕ ꯑꯗꯩꯗꯤ ꯀꯩꯀꯩ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤ ꯈꯔ ꯃꯁꯤꯡ ꯍꯟꯊꯕ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯗꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯅꯠꯇ꯭ꯔꯒꯅ 12 ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯈꯛꯅꯤꯀꯣ ꯁꯤꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯍꯧꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯇꯝꯒꯦ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯇꯣꯄꯤꯛ ꯑꯃꯗ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯏꯁꯥ ꯏꯇꯣꯝꯇ ꯁꯦꯜꯐ ꯂꯔꯅꯤꯡꯁꯦ ꯃꯌꯥꯝ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣꯝꯗ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯕꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯏꯚꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗꯅꯀꯣ ꯅꯪꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯅꯣꯂꯦꯖ ꯈꯔ ꯐꯪꯉꯒꯗꯤ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯁꯨꯝ ꯃꯥꯡꯍꯟꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 10 12ꯀꯤ ꯖꯔꯅꯤꯁꯤꯒꯤ ꯚꯦꯂꯨꯁꯦ ꯍꯧꯖꯤꯛꯇ ꯐꯖꯅ ꯈꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯂꯥꯞꯅ ꯂꯩꯈꯠꯂꯛꯑꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛꯀꯤ ꯚꯦꯂꯨꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯐꯖꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯣ ꯀ꯭ꯂꯥꯁ 10 12ꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯀꯣ ꯀ꯭ꯂꯥꯁ 10ꯗꯒꯤꯅ 12 ꯐꯥꯎꯒꯤ ꯖꯔꯅꯤꯁꯦ 9 10 11 12ꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯁꯦ
yam kuirene 2010 chahi 35 fare yam nungsiba matamni tangkhakto hawrani chahi 35 haise angang amna hai polakpudai class 10 thaba ya matam yorabni khangaude adum haugi ko adamaina heng nungsiba tangkhak myam tholakini aduna nungsibaduda kamu hena afaba oinabago hojik boarding daga lai duda Kaya ko inabuhon na doy no. Ko na chahi ma class 11 12 like tam basida chahi chupa like paga daw na te hai tare ai point of view da ko. Paba mi su lai nung ti myam chang na paba mi lai paba su oi su no du pagi yaw thawai yaw na phajana honara ga ti su lai tab ne bu ko. Ha ni hung ka tang pa ham lai ngom ne ba. Mark score phajana daw pass ka taw bai di like chua pa da su pass taw bai ya ba ni da. Ado mi gi wakhan ni ado aina tumai khalle hai tare. Original di tang kani AMOLED display ni na hoi original di tang kani lising mari mga di soyo kani tang bro silla di original oina pam hai original di sin bari phai original hai sinabu nungai kani ko yeng bada smooth oi ba khot pa super AMOLED display oi ba gi sinabu nungai ba du de dum original da na di hena di farani du bo no ni maman de dum kaya mane ai ta bro YouTube tagi earning kayam tawgi hai ha ai gi di tawge JB gang hai male ko ai gidi earning ga se kano ni as hai haidok pudi ai ba ko ado ai na haidok ning bi se YouTube ki community guidelines ai na lai ba ko si he earning je chap chap exact haidok ko matam na tra kana khoi na screenshot kum ba lo ru uthok ba se namni ti strike kum ba chai ba ko ado na channel do ado mai na khara problem lai ga le ado na haidok pudi direct masing di hai ro ge ado ꯄꯩꯁꯥꯒꯤ ꯈꯜꯂꯨꯔꯒꯗꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯊꯕꯛꯅꯤ ꯃꯁꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯐꯖꯅ ꯚ꯭ꯌꯨꯁ ꯐꯖꯅ ꯂꯥꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯐꯪꯕꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯗ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯐꯣꯟ ꯂꯨꯄꯥ 35,000 ꯄꯤꯕ ꯑꯃ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯣ ꯄꯨꯟꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯀꯌꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯣ ꯑꯗꯣ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯊꯣꯏꯅꯗꯤ ꯈꯟꯕꯗꯤ ꯈꯜꯍꯟꯅꯤꯡꯗꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯁꯦꯟ ꯇꯥꯜꯂꯒꯦꯅ ꯈꯜꯂꯒ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯨ ꯉꯝꯗꯕꯒꯤꯁꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯝꯃꯛꯑꯣꯅ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯏ ꯑꯩ ꯂꯣꯏ ꯎꯏ ꯑꯩ ꯁꯦꯝꯅꯤꯡꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯇꯟꯖꯥ ꯐꯪꯗꯕ ꯃꯇꯝ ꯐꯪꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩ ꯁꯦꯝꯗꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯁꯤ ꯅꯠꯇꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯍꯦꯜꯂꯣ ꯖꯤꯕꯤ ꯍꯥꯏꯅ ꯊꯥꯔꯒ ꯌꯦꯡꯕꯤꯌꯣꯀꯣ ꯍꯦꯜꯂꯣ ꯖꯤꯕꯤ ꯍꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯁꯤ ꯆꯦꯅꯦꯜꯁꯤꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ लिंक्ꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯕꯗ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯣꯕ ꯑꯗꯨꯗ ꯑꯩꯁꯦ ꯕ꯭ꯂꯣꯒꯀꯤ ꯇꯥꯏꯞꯇ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤ ꯁꯦꯝꯕ ꯍꯧꯔꯨꯔꯦ ꯁꯦꯝꯒꯦꯅꯁꯨ ꯑꯩ ꯁꯪꯉꯛꯄ ꯇꯥꯟꯖꯥꯗ ꯌꯦꯡꯀꯥꯟꯗ ꯍꯥꯏꯐꯦꯠ ꯁꯦꯝꯃꯦ ꯌꯥꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯍꯦꯛꯇ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥꯒꯠꯄꯗꯤ ꯉꯝꯈꯤꯔꯣꯏ ꯃꯇꯝ ꯈꯔꯗꯤ ꯉꯝꯁꯨ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗ ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯣꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯁꯦ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯗꯨꯗ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯃꯇꯝꯗꯣ ꯃꯦꯅꯦꯖ ꯇꯧꯒꯦꯗꯣ ꯑꯗꯨꯅ ꯉꯝꯗꯕꯒꯤꯅꯤ ꯑꯗꯨꯒ ꯄꯩꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄ ꯆꯪꯕ ꯇꯥꯏ ꯃꯇꯝ ꯐꯖꯅ ꯀꯥꯏꯊꯣꯛꯑꯒ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯗꯨ ꯉꯝꯗꯕꯒꯤ ꯑꯔꯅꯤꯡꯁꯦ ꯑꯩꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯔꯅꯤꯡꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯑꯅꯧꯕ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦꯀꯣ ꯁ꯭ꯀꯦꯝꯒ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯦꯂꯔꯠ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯄꯤꯅꯤꯡꯕꯒꯤ ꯑꯩꯅ ꯆꯦꯅꯦꯜꯁꯤ ꯁꯦꯝꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯑꯣꯏꯕꯒꯤ ꯁꯨꯝ ꯇꯧꯔꯤꯅꯤ ꯑꯗꯣ ꯁꯦꯟꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯌꯥꯝꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯈꯔꯀꯣ ꯑꯣꯏꯔꯦ ꯈꯔꯗꯤ ꯋꯥꯡꯉꯛꯑꯅꯤ 10K + ꯍꯥꯏꯌꯦꯀꯣ ꯑꯗ ꯑꯗꯨ ꯕ꯭ꯔꯣ ꯆꯦꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯐꯣꯟꯁꯤ ꯂꯥꯏꯟ 10 ꯁꯨꯔꯦ ꯆꯦꯟꯖꯗꯤ ꯉꯝꯗꯦ ꯍꯥꯏ ꯍꯣꯏ ꯀꯩꯅꯣ ꯇꯧ ꯁꯤꯟꯗꯣꯛꯄꯅꯗꯤ ꯐꯔꯅꯤ ꯕ꯭ꯔꯣ ꯐꯣꯟ ꯃꯃꯤꯡꯁꯤꯡꯗ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯁꯦ ꯃꯁꯥꯒꯤ ꯄ꯭ꯂꯛ ꯆꯥꯔꯖꯤꯡꯒ ꯋꯥꯠ ꯃꯥꯟꯅꯕ꯭ꯔꯥ ꯐꯣꯟꯗꯗꯤ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏ ꯃꯥꯟꯅꯗꯦ ꯑꯦꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯠ ꯃꯁꯤꯡ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯌꯔ ꯆꯥꯔꯖꯤꯡꯗ 30 ꯋꯥꯠ ꯁꯄꯣꯔꯠ ꯇꯧꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯑꯥꯏꯐꯣꯟꯒꯨꯝꯕꯗꯒ 25 ꯋꯥꯠꯀ ꯍꯧꯖꯤꯛ ꯂꯥꯛꯑꯦꯗꯅꯀꯣ ꯍꯥꯟꯅ ꯃꯣꯏꯒꯤ
wireless charging maximum 15 watt kumba ko adaidi atop hoji Samsung S kano kumba da di series kumba da di 40 watt wireless kumba oi be yaure kano adu Samsung na te atop OnePlus kumba leidana adu wireless adu ani sigi speed se yam khenai aduga phone da di kaisu amta songai leite hoji di lithium ion adai lithium phosphate kaina makhal gi battery myam sing thole dana ko adu mukoi sing se adum faba battery makhal oi pagi usikan battery ke so phone compact size phone daga battery so so 4000 5000 mAh ki battery yaw khale sing je myam yaw dai technology sim chaw khale dana ko jikte battery gi management system je koi asana khoi gi overcharge tawdana ba over discharge tawdana ba da di heating kitang oi khala kon tam da charge ka stop tawna ba module ga myam le dana ko aduna battery gum da di kaisu thoina so ngai te wireless ki si concept si yam phaba concept ni ai di ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯄꯒꯤꯗꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯚ ꯑꯣꯏꯅ ꯊꯥꯗꯣꯏꯅꯤꯅ ꯃꯁꯤꯅ ꯑꯃꯨꯛ ꯆꯥꯎꯈꯠꯂꯒꯗꯤ ꯐꯠꯇꯕꯁꯨ ꯃꯥꯡꯖꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ 5G ꯅꯦꯠꯋꯥꯛꯅ ꯁꯤꯒꯅꯦꯜꯁꯤꯅꯅꯤꯀꯣ ꯑꯩ ꯃꯤꯠꯅ ꯎꯗꯕ ꯋꯥꯅꯤ ꯑꯩꯒꯤ ꯑꯀꯣꯏꯕꯁꯤꯗꯩꯗ ꯀꯩꯅꯣ ꯔꯦꯗꯤꯌꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯋꯦꯚ ꯂꯦꯟꯀ ꯀꯩꯅꯣꯗꯣ ꯃꯦꯒꯅꯦꯇꯤꯛ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯚ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁ꯭ꯀꯦꯅꯔ ꯑꯃ ꯄꯥꯏ ꯌꯦꯡ ꯇꯥꯔꯦ ꯀꯤꯕꯨ ꯀꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯩꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯖꯪꯁꯟꯒꯨꯝꯕ ꯑꯆꯧꯕ ꯑꯃꯗ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔꯒꯨꯝꯕ ꯑꯗꯩꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯀꯨꯝꯕꯗ ꯌꯨꯝ ꯑꯃꯁꯨ ꯀꯣꯠꯈꯤꯕꯒꯤ ꯃꯌꯥꯝ ꯇꯔꯥꯒ ꯃꯌꯥꯝ ꯇꯤꯡ ꯃꯈꯥꯗ ꯂꯩꯕ ꯀꯤꯕꯗꯣ ꯇꯔꯥ ꯃꯌꯥꯝ ꯇꯠꯂꯒ ꯇꯥꯔꯛꯑꯒꯗꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯀꯤꯕ ꯐꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯥꯡꯖꯕꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯍꯥꯔꯝꯐꯨꯜ ꯏꯝꯄꯦꯛꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅ ꯁꯣꯏꯕꯗꯤ ꯃꯥꯡꯖꯕꯗꯤ ꯁꯣꯏ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯌꯔꯂꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯐꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣꯅ ꯃꯣꯇꯣꯔꯣꯂꯥꯅ ꯑꯃꯈꯛ ꯏꯟꯚꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯀꯃꯔꯁꯤꯌꯦꯜꯂꯤ ꯄꯨꯊꯣꯛꯄꯗꯤ ꯎꯗ꯭ꯔꯤꯕꯀꯣ ꯀꯃꯔꯁꯤꯌꯦꯜ ꯌꯥꯝ ꯊꯨꯅꯁꯨ ꯄꯨꯊꯣꯔꯛꯑꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯁꯦ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯣꯟꯁꯤꯒ ꯋꯥꯌꯔ ꯄꯋꯥꯔ ꯕꯦꯡꯛꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯀꯥꯟꯗ ꯌꯥꯝ ꯅꯛꯅꯅ ꯑꯅꯤꯗꯣ ꯀꯅꯦꯛꯁꯟ ꯇꯧꯗꯦ ꯍꯥꯏꯕ ꯅꯛꯅꯅ ꯊꯝꯃꯀꯥꯟꯗ ꯆꯥꯔꯖ ꯆꯪꯉꯤꯗꯅ ꯍꯧꯖꯤꯛꯀꯤ ꯃꯣꯇꯣꯔꯣꯂꯥꯒꯤꯁꯤꯅ ꯔꯨꯝꯁꯤꯗ ꯑꯩꯒꯤ ꯔꯨꯝꯁꯤꯗ ꯁꯥꯏꯋꯥꯏꯗꯔ ꯉꯁꯥꯏꯒꯤ ꯆꯥꯔꯖꯔꯁꯦ ꯊꯦꯠꯆꯜꯂ ꯊꯝꯕꯅꯤꯗꯅꯀꯣ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯃꯤꯇꯔ 5 10 ꯑꯗꯨꯒꯤ ꯔꯦꯟꯖꯇ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯄꯗ ꯈꯥꯎ ꯃꯅꯨꯡꯗ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯈꯥꯎ ꯃꯅꯨꯡꯗ ꯐꯣꯟꯁꯦ ꯌꯥꯎꯅ ꯑꯗꯨꯝ ꯃꯇꯣꯝꯇ ꯆꯥꯔꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡ ꯇꯦꯛꯅꯣꯂꯣꯖꯤ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥꯅ ꯇꯧꯔꯝꯃꯤꯗꯣ ꯋꯥꯌꯔ ꯁꯨꯇꯤꯡ ꯇꯤꯡꯗꯅ ꯃꯩ ꯊꯥꯟꯕꯒꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯕꯦꯇ꯭ꯔꯤꯗꯗꯤ ꯊꯣꯏꯅ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯑꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯖꯤꯠ ꯀꯨꯃꯥꯔ ꯂꯥꯡꯕꯝꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯖꯤꯠ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯗꯤ 12K ꯃꯨꯛ ꯂꯩ ꯑꯗꯨ ꯕ꯭ꯔꯣ 7K ꯃꯨꯛꯀꯤꯗꯁꯨ ꯐꯪꯉꯅꯤ ꯁꯤ ꯑꯣꯏꯅ ꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯅꯤ ꯑꯩꯗꯤ ꯁꯤꯜꯍꯟꯅꯤꯡꯗꯦ ꯂꯨꯄꯥ 12,000 ꯄꯤꯕ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯗ ꯄꯩꯁꯥ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯀꯣ 35,000 ꯄꯤꯕ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯛꯀꯗꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯁꯨ ꯆꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯑꯗꯨꯝ ꯈꯔ ꯍꯣꯡꯕ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯟꯕ ꯉꯝꯃꯛꯄꯗꯨ ꯁꯤꯟꯗꯣꯛꯄꯅꯗꯤ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯥꯟꯅꯗꯕꯅꯤ ꯋꯥꯌꯔꯂꯦꯁꯀ ꯕ꯭ꯔꯣ ꯒꯦꯃꯤꯡ ꯐꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯀꯔꯝꯕꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯥꯏꯀ꯭ꯌꯨꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯆꯤꯀꯥꯟꯇ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯗꯨ ꯐꯔꯦ ꯍꯥꯏ ꯃꯥꯟꯅꯗꯦ ꯀꯌꯥꯝ ꯀꯨꯏꯔꯛꯀꯦ ꯂꯥꯏꯚ ꯍꯧꯕ ꯂꯥꯏꯚ ꯅꯝꯈ꯭ꯔꯕꯅꯤ ꯍꯥꯏ ꯁꯣꯛꯇꯕ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯏꯌꯥꯝꯕ ꯂꯥꯏꯚ ꯍꯧꯕꯁꯦ ꯃꯤꯅꯤꯠ 19 ꯃꯤꯅꯤꯠ 20 ꯐꯥꯗꯣꯔꯦ ꯂꯥꯏꯛ ꯅꯝꯈꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯑꯃꯨꯛꯇ ꯅꯝꯁꯤꯟꯕꯤꯌꯣ ꯑꯗꯣ ꯏꯌꯥꯝꯕꯁꯦ ꯀꯨꯏꯔꯦ ꯃꯃꯥꯡꯒꯤ ꯍꯞꯇꯥ 2-3 ꯑꯩ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯦꯗꯒꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯐꯦꯁꯕꯨꯛꯇ ꯀꯃꯦꯟ ꯇꯧꯔꯛꯄ ꯎꯏ ꯑꯌꯥꯝꯕ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯈꯔ ꯆꯥꯡ ꯅꯥꯏꯗꯕꯗꯨꯗ ꯊꯥꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯉꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅ ꯊꯥꯕꯒꯤ ꯇꯟꯖꯥ ꯆꯥꯟꯅꯗꯕꯒꯤ ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯑꯌꯥꯝꯕꯗꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯉꯁꯤꯁꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯅ ꯋꯤꯁ ꯑꯝꯇꯪ ꯄꯤꯖꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯕ ꯆꯍꯤ 2026ꯁꯦ ꯍꯧꯗꯤ ꯍꯧꯔꯦꯗꯅꯀꯣ ꯍꯧꯔꯛꯄ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯁꯨ ꯊꯝꯃꯤ ꯃꯌꯥꯝꯁꯨ ꯊꯝꯃꯝꯒꯅꯤꯀꯣ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯣꯏꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯃꯤꯟꯅꯁꯤ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯂꯥꯛꯀꯗꯕ ꯍꯌꯦꯡ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯍꯌꯦꯡꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯁꯦ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯀꯩꯒꯨꯝꯕ ꯄꯣꯠ ꯊꯕꯛ ꯑꯃ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯌꯥꯝꯅ ꯁꯣꯟꯅꯍꯧꯗꯣꯏꯅꯤ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯄꯦꯟꯕ ꯃꯌꯥꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯈꯛꯇꯪ
ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯤꯡꯃꯤꯟꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯣꯏꯁꯦꯅ ꯑꯩ ꯋꯤꯁ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯁꯦ ꯐꯦꯁꯕꯨꯛꯁꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ 2016ꯗ 2016ꯗꯒꯤ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯏ ꯃꯃꯥꯡꯗ ꯌꯥꯝ ꯉꯟꯅ ꯄꯥꯏꯌꯦ ꯐꯦꯁꯕꯨꯛꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 11 12 ꯀꯥꯕ ꯃꯇꯝꯗ 9 10 ꯑꯗꯨꯋꯥꯏꯗ ꯄꯥꯏꯕ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯀꯁꯦ ꯃꯇꯝꯗꯨꯗꯩ ꯄꯥꯏꯔꯦꯕꯀꯣ ꯑꯗꯣ 16ꯗ ꯑꯩꯁꯦ ꯄꯥꯏꯗ꯭ꯔꯦꯕ ꯇꯜꯂꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯁꯤꯗ ꯇꯧꯔꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯇꯤቭ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯤ ꯄꯥꯛ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ ꯃꯇꯝꯗꯨꯃ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯦꯟ ꯑꯃ ꯇꯧꯋꯦꯕꯀꯣ ꯐꯩꯔꯥꯡ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯩ ꯇꯟꯗꯅ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯆꯍꯤ 2025 ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯄꯅꯦꯕ ꯑꯩꯁꯦ ꯍꯧꯅ ꯄꯥꯏꯕ ꯍꯧꯔꯛꯄꯅꯦꯕꯀꯣ ꯐꯦꯁꯕꯨꯛꯁꯦ ꯑꯗꯨ ꯁꯥꯡꯅ ꯄꯥꯏꯔꯨꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯇ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯤ ꯏꯇꯧ ꯇꯧꯗꯕꯤꯗ ꯈꯪꯗꯦꯅꯦ ꯌꯥꯝꯅ ꯃꯤꯠ ꯌꯦꯡꯕꯗ ꯋꯥꯔꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯇꯟꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯀꯨꯝꯕꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯣꯏꯍꯜꯂꯣꯏꯁꯤ ꯌꯨꯇꯨꯕ ꯐꯦꯁꯕꯨꯛꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯃꯔꯝꯗ ꯀꯩꯅꯣꯔꯣꯝꯗ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯕꯅꯦ ꯂꯥꯏꯚ ꯌꯥꯎꯍꯧꯗ꯭रे ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯀꯔꯤꯒꯤ ꯁꯣꯔꯤꯅꯣ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯉꯁꯤ ꯊꯦꯡꯅꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯎꯔꯤꯄꯣꯛꯀꯤ ꯂꯥꯡꯒꯣꯜ ꯚ꯭ꯌꯨ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯅꯦ ꯁꯦꯝꯕꯝ ꯍꯥꯏꯐꯦꯠ ꯇꯥꯅꯧ ꯅꯨꯡꯉꯥꯏꯕꯅꯤ ꯁꯦꯝꯕ ꯍꯩꯕꯅꯤ ꯇꯥꯡꯗꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯀꯩꯅꯣꯅ ꯁꯨꯖꯤꯀꯥꯟꯇꯅ ꯌꯥꯝ ꯑꯐꯕ ꯃꯐꯝ ꯑꯃ ꯇꯥꯛꯂꯛꯏꯁꯦ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯣ ꯑꯗꯣ ꯕ꯭ꯔꯣ 100 ꯃꯦꯒꯥ ꯄꯤꯛꯁꯦꯜꯗꯒꯤ 50 ꯃꯦꯒꯥ ꯍꯦꯟꯅ ꯁꯦꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯄ꯭ꯔꯣꯁꯦꯁꯔ ꯈꯦꯠꯅꯕꯒꯤꯔ ꯅꯠꯇꯦ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯅꯠꯇꯦ ꯁꯦꯟꯁꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯃꯦꯔꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯗꯨ ꯈꯦꯠꯅꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ 50 ꯑꯗꯩꯗꯤ 100 200 ꯀꯩꯅꯣ ꯃꯃꯥꯡꯗ ꯃꯔꯛꯇ 10 ꯇ꯭ꯔꯦꯟ ꯑꯃ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯤ ꯇ꯭ꯔꯦꯟ ꯑꯃꯒ ꯇꯥꯔꯝꯃꯅꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯦꯗꯅꯀꯣ ꯁꯤ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯄꯤꯛꯁꯦꯜ ꯕꯥꯏꯟꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 12 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯤ ꯁꯦꯟꯁꯔ ꯑꯃ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯦꯖꯁꯤ ꯃꯥꯅ 12 + 12 12 + 12 to 4 times ꯑꯗꯨꯃꯥꯏꯅ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯏꯃꯦꯖ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯀꯥꯟꯗ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯃꯦꯖ ꯑꯃꯈꯛꯅꯦ ꯃꯣꯏꯅ 100 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯀꯥꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯋꯥꯡꯉꯤ ꯁꯦꯡꯉꯤ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯨꯝꯕ ꯁꯦꯝꯁꯪꯒꯨꯝꯕꯅ 12 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯈꯛ ꯍꯥꯞꯄꯁꯨ ꯁꯥꯎꯃꯤꯒꯤ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜꯗꯒꯤ ꯍꯦꯟꯅ ꯃꯌꯦꯛꯀ ꯁꯦꯡꯒꯠꯂꯛꯏꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯗꯨꯅ ꯁꯦꯟꯁꯔꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯗꯨꯒ ꯄꯤꯛꯁꯦꯜ ꯕꯥꯏꯟꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯃꯥꯔꯀꯦꯇꯤꯡ ꯀꯩꯅꯣꯅꯤ ꯃꯌꯥꯝꯗ 200ꯅꯤ ꯑꯩꯈꯣꯏꯗꯤ 300ꯅꯤ ꯃꯌꯥꯝꯁꯤꯗ ꯉꯥꯎꯍꯟꯕꯅꯤ ꯑꯗꯨꯝ ꯃꯌꯦꯛꯁꯤꯡ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗ꯭ꯔꯤꯗ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯋꯥꯡꯉꯒ ꯍꯦꯛꯇ ꯁꯦꯡꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯍꯥꯞꯄꯤꯕ ꯃꯆꯥꯛꯇꯨꯅꯅꯤ ꯁꯦꯡꯍꯜꯂꯤꯁꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯦꯌꯔꯄꯣꯠꯀ ꯏꯌꯥꯔꯄꯤꯁꯀ ꯅꯦꯛꯕꯦꯟꯒ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯌꯥꯔꯄꯤꯁ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯠ ꯑꯣꯏꯕꯁꯦ ꯃꯔꯤ ꯌꯥꯎꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯀꯩꯅꯣꯁꯦ ꯏꯁꯩꯒꯨꯝꯕ ꯇꯥꯕ ꯃꯇꯝꯗ ꯁꯥꯎꯟꯒꯤ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯗꯩ ꯂꯣ ꯂꯦꯇꯦꯟꯁꯤ ꯂꯩꯇꯕ ꯑꯗꯒꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛꯇ ꯃꯥꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯇ꯭ꯔꯦꯟꯗꯣ ꯆꯠꯅꯗ꯭ꯔꯦ ꯋꯦꯌꯔ ꯍꯥꯞꯄ ꯆꯠꯄꯁꯦ ꯌꯥꯝ ꯑꯣꯜ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯕ ꯐꯦꯁꯟ ꯑꯃ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯅ ꯈꯟꯅꯔꯦꯗꯅ ꯑꯗꯨꯝꯕꯩ ꯑꯃꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤꯗꯤ ꯑꯃꯨꯛ ꯑꯦꯌꯔꯄꯣꯔꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯅꯥꯀꯣꯡꯗ ꯗꯥꯏꯔꯦꯛ ꯅꯝꯁꯤꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤꯗꯤ ꯑꯩ ꯁꯨꯝꯕꯗꯨꯗꯒꯤꯗꯤꯀꯣ ꯑꯩꯗꯤ ꯀꯩꯅꯣ ꯅꯦꯛꯕꯦꯟ ꯑꯃꯨꯛ ꯈꯤꯇꯪ ꯐꯩꯌꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯨꯝꯕ ꯑꯦꯌꯔꯄꯣꯔꯠ ꯅꯥꯀꯣꯡꯗꯒ ꯅꯞꯁꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯃꯗꯨꯁꯨ ꯅꯝꯕꯨꯗꯤ ꯅꯝꯁꯤꯟꯗꯣꯏꯅꯦ ꯆꯦꯟꯕ ꯈꯣꯠꯄꯗ ꯇꯥꯍꯧꯕ ꯈꯣꯠꯍꯧꯕ ꯈꯤꯇꯪ ꯂꯧꯊꯣꯛꯄ ꯅꯥꯟꯊꯕ ꯈꯣꯠꯊꯕ ꯈꯣꯠꯈ꯭ꯔ ꯃꯈꯨꯠꯇ ꯈꯨꯠꯇꯒꯤ ꯇꯣꯛꯀ ꯇꯥꯔ ꯃꯈꯥꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯦꯌꯔꯐꯨꯜꯂꯤ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯌꯥꯔꯄꯤꯁꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯃꯊꯪꯗ ꯅꯦꯛꯕꯦꯟꯒꯨꯝꯕ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯅꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯈꯦꯠꯅꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦꯗꯣ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯁꯨ ꯀꯃꯦꯟꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯔꯝꯗꯧ ꯃꯥꯜꯂꯦ ꯍꯦꯠꯐꯣꯟ ꯅꯥꯀꯣꯡ ꯁꯣꯛꯄꯗꯒꯤ ꯈꯔꯗꯤ ꯐꯩ ꯍꯥꯏ ꯍꯦꯠꯐꯣꯟ ꯑꯩꯈꯣꯏꯅ ꯅꯥꯀꯣꯡ ꯁꯣꯛꯄ ꯍꯥꯏꯒ ꯑꯩꯅ ꯑꯅꯗꯔ ꯁꯦꯟꯁ ꯑꯃꯗꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯇꯨꯠꯁꯤꯁꯨ ꯃꯥꯏꯁꯤꯁꯨ ꯃꯥꯁꯨ
electromagnetic wave haitare magi adumba loinamak leini ko aduba am kuina wari sana do bo oira diko ai mamang da haigi bado koi phone daga ba kana kong na paga lo na pag kuina sana da adumaina sana da bo ita di bluetooth oigera headphone oigera koi earpiece oigera ama hapa sana biba aduna di koi hakchang da kokta keida son bagi chang dai di khara di mana de hantarani andak zahisidagi phone mamanse 10% mamal hengalani haina tai chuk loina chumi yamba hengat bu hogre phone yamba dum ano launch torok da hengat bu hogre even iPhone 17 dak launch to gibado 82,000 mu launch to gido 7 to 8,000 gumba increase to ni hai masi kai noi kanda chip koi gi keno se manufacturing to bugi keno kari hai gare GST su hengalakpa India gi oina ko adu khakta gi nattana India khakta gi nattana overall world gi oina mass production gi keno da supply chain da awat pale rak gi moi je pajana demand je piba ngamde hana tai adu thoi gi hengat pe ana ba tawira su khangde hendi hengalani chumi oxygen OS 16 color OS 16 gi airdrop se iOS ka di connect yadabra hai hojikki oina di oxygen OS kumbada ri chatri ba ko airdrop ka direct hoina nearby share da thana budu main thaba ya ba se keno na Qualcomm Snapdragon laidana ko Snapdragon gi anouba processor sing adai hana gi da 8 gen 8 ki series kumba sing Snapdragon gi processor yauba phone khaidi masagi Apple gi airdrop si ka ni se connect toro kan da pot se thana ba yani haina Qualcomm na Snapdragon na announce to ki budi leire ado ari ba older version sing da di yadi adu OS ki matang si di tapna dum update la ga dum le pirakani asi hujiki oina di connect to ba yada mal adu yadi yarani yam thuna adu ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ S25 series ꯀꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕ ꯈꯔꯗꯗꯤ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟ ꯈꯔꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯄꯜ iPhone 17ꯒꯨꯝꯕ series ꯀꯨꯝꯕꯒꯗꯤ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯅꯕꯗꯣ ꯑꯁꯥꯏ Xiaomi Hyper OS siga Samsung siga latest hꯧꯖꯤꯛ hꯧꯖꯤꯛ ꯊꯣꯛꯂꯤꯕ Xiaomi 17 Pro Max Samsung S25 ꯑꯅꯤꯁꯤꯒꯤ ꯑꯞꯗꯦꯠꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯂꯩꯕꯒꯦ ꯑꯗꯨꯒ ꯑꯅꯤꯁꯤꯒꯤꯗ ꯀꯔꯝꯕꯅ ꯐꯕ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒꯤ ꯑꯅꯤꯗꯨ ꯌꯦꯡꯅ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ Samsung S25ꯅ ꯍꯦꯜꯂꯅꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯨ ꯃꯣꯏꯗꯤ ꯆꯍꯤ 5ꯒꯤ ꯆꯥꯡ ꯄꯤꯔꯛꯀꯅꯤ ꯑꯞꯗꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ Android update-ꯅꯤꯀꯣ Android 17 18 19 ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯊꯥꯒꯤ security patch ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯁꯦꯝꯁꯪꯒꯤꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯁꯦꯝꯁꯪꯒꯤ ꯀꯩꯅꯣꯅꯤ S21 ꯐꯦꯟ ꯑꯦꯗꯤꯁꯟꯅꯤ ꯑꯁꯤꯐꯥꯎꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁꯦꯝꯁꯪꯒꯤ ꯑꯞꯗꯦꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯋꯥꯟ UIꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯎꯃꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯏꯄꯔ OSꯁꯤ ꯃꯌꯥꯝꯅ ꯍꯦꯡ ꯆꯠꯂꯤ ꯕꯒꯤ ꯑꯣꯏ ꯂꯦꯛ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯗꯤ ꯗꯥꯏꯔꯦꯛꯄꯨꯗꯤ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯒ ꯍꯥꯟꯅ ꯑꯗꯨꯝ ꯑꯗꯩꯗꯤ ꯍꯥꯟꯅ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯗꯨꯝ ꯁꯥꯎꯃꯤꯒꯤ ꯐꯣꯟ ꯑꯗꯨꯝ ꯑꯇꯥꯡꯕ ꯂꯨꯄꯥ ꯂꯤꯁꯤꯡ 30 ꯄꯤꯕ ꯐꯣꯟ ꯑꯗꯨ ꯂꯩꯗꯅꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯐꯣꯟ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯦꯡꯕ ꯃꯇꯝꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯒꯤꯗꯣ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯗꯕ ꯑꯩꯅ ꯑꯗꯨꯝ ꯎꯏ ꯑꯗꯨꯅ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡ ꯑꯗꯩ UI ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯏꯟꯇꯔꯐꯦꯁꯁꯦ ꯃꯁꯤꯗꯤ ꯁꯦꯝꯁꯪꯒꯤ ꯋꯥꯟ UIꯁꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯌꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯥꯎꯃꯤꯒꯤꯗꯤ ꯌꯦꯡꯅꯕꯗ ꯈꯔ ꯌꯥꯝ ꯅꯣꯞꯄꯤ ꯃꯉꯣꯟꯗꯒꯤꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯐꯕꯗꯤ ꯑꯩ ꯋꯥꯈꯜꯗ ꯀꯩꯅꯣꯅ ꯍꯥꯏꯕ ꯍꯦꯟꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯄ꯭ꯂꯁꯀꯤꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯍꯥꯏꯗꯣ ꯀꯂꯔ OS ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯣꯛꯁꯤꯖꯦꯟ OS ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯖꯣꯅꯤꯅ ꯅꯨꯡꯉꯥꯏꯕ ꯕ꯭ꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯂꯥꯏꯚꯁꯦ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯃꯌꯥꯝꯅ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ 165 Hz ꯔꯤꯐ꯭ꯔꯦꯁ ꯀꯥꯏꯁꯤꯗꯤ ꯃꯩ 1060 Hzꯅ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯋꯥꯡꯉꯤꯈꯩ ꯄꯥꯋꯔ ꯀꯟꯖꯝꯁꯟꯁꯨ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏ ꯀꯥꯟꯗ ꯐꯣꯟ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯐꯣꯟ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯗꯤꯁꯄ꯭ꯂꯦꯁꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯁꯨꯝ ꯂꯩ ꯃꯇꯝꯗꯗꯤ 120 Hz ꯍꯟꯊꯔꯒ 1 Hz ꯀꯨꯝꯕꯗꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯅ ꯃꯇꯝꯗꯇꯪ ꯑꯣꯇꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯒ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯕꯦꯇꯔꯤ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯄꯥꯝꯃꯤꯈꯩ ꯄꯥꯋꯔ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯍꯦꯟꯅ ꯀꯟꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯋꯥꯡꯉꯤꯈꯩꯗꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯒꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯗꯤꯀꯣ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯋꯥꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯁꯨꯝ ꯅꯣꯔꯃꯦꯜ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯩꯗꯤ ꯀꯔꯤ ꯐꯦꯁꯕꯨꯛꯇꯒ ꯌꯦꯡꯕ ꯑꯗꯩꯗꯤ ꯅꯣꯔꯃꯦꯜ ꯐꯣꯟ ꯑꯃ ꯇꯧꯕ ꯐꯣꯇꯣ ꯑꯃ ꯌꯦꯡꯕꯒꯤꯗꯃꯛꯇꯗꯤ
60 hertz guys is sufficient enough. 60 hertz kana 40 50 hertz pa ba dum yani sam hai ganda no monitor me am di thole hane gi ari ba ko gi computer gi monitor le dana 40 hertz ta 60 hertz ke makala me am le ne kem to dem phazan na ya da no maina dum phone ju khoi na advance of technology thole nge nungai ba di heli edra me am na pamnari advance of technology heleng ke do technology hapsalak pa heleng ke company nge so paisa lawbu nungai na ba mamon tang tang adum haira yola khoi dum ai dune aduna ai yo khandadi 90 hertz ka sufficient ore ya sufficient ore 60 hertz dum yai ado moi 90 hertz ko ga de 120 hertz ka yora ga di numu nungai ado battery so dum chai hai tare ado mayam da ina request am tang di tawninge ai gi channel se nu mayam na adum video yeng ba loira kanda ai share am tang tawninge tawdi tawrongani tawromsu mayam yawngani ubogi na te thangbu na te ado adum video gi analytics ko yeng matam da share taw su dum masing khara bu dum thok su ui ko ado yam ka hena share taw khot pa dum di u de ado ai nam tawninge sina enoni ai so channel si kitang grow to haninge hai tare ko ai na share ni ba content se mayam de kitang paksana yoning ba tare adu ge ai request taw ni mayam na video begumba yeng biragadi video yeng bulor kan ta at ni among tong or so Facebook to or so WhatsApp to or so share to biramo aduga kitang grow tong no hona bu mayam so mateng aina pangbi na ba aina request taw ga bani aduga hayeng tang channel sina grow tor ko matam dai so stage da full time moina mai on chala kan mayam na pam ba no mayam do video mayam do matham na loina dum lepa le tan dum sem ngam no ba dum ai su khalli ko su na ge ai ta ado mayam da ina sai hang do kai jang cha ra gen hai do sa pung tra ma khai di ta re roi cha na phamung da roi na chang ga yeng na ko ram dong wa le ai di sak sa dre do mayam kai jang cha ra ge kamen on tang di taw san bio ai ma thel sa ra ge ngasi je haw ba cha ram dong wa le hai dok ning da bai homon bai hai don do ram su yai hai dok ta ba hawai thonge irom ba ma taw re hai de yam ba gi su dum ya re irom ba se ning tham ta gi ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯑꯂꯨꯒ ꯇꯧꯔꯒ ꯌꯣꯡꯆꯥꯛ ꯇꯧꯔ ꯏꯔꯣꯝꯕꯗꯨ ꯃꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯤ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤꯕ꯭ꯔꯣ ꯑꯍꯥꯎꯕ ꯆꯥꯕ ꯉꯝꯗꯦꯗ ꯑꯁ ꯌꯣꯡꯆꯥꯛꯇꯨꯅꯤꯅꯦ ꯍꯥꯎꯔꯤꯁꯦ ꯑꯩꯕꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯃꯇꯝꯒꯤ ꯏꯟꯁꯥꯡꯅꯤ ꯃꯌꯥꯝ ꯆꯥꯒꯦ ꯐꯪꯅꯗꯕ ꯃꯤ ꯂꯩꯔꯤꯅꯤꯀꯣ ꯌꯣꯡꯆꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯝꯕ ꯍꯥꯏꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯍꯥꯏꯗꯣ ꯍꯥꯎꯇꯕꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛꯁꯦ ꯏꯔꯣꯟꯕꯕꯨ ꯑꯣꯏꯔꯣ ꯀꯥꯡꯁꯣꯏꯕꯨ ꯑꯣꯏꯔꯣ ꯏꯆꯝ ꯆꯝꯕ ꯆꯝꯐꯨꯠ ꯑꯝꯇ ꯐꯨꯠꯄꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨ ꯁ꯭ꯋꯥꯏꯋꯥꯏꯗꯒ ꯇꯧꯔꯤꯕ ꯃꯣꯏꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯍꯥꯏꯔꯤꯕ ꯃꯊꯦꯜ ꯃꯁꯥꯂꯥ ꯃꯌꯥꯝ ꯆꯥꯏꯁꯜꯂ ꯃꯆꯨ ꯃꯌꯥꯝ ꯊꯥꯛꯆꯜꯂꯀꯥꯟꯗ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯜꯂꯒ ꯄꯨꯊꯣꯔꯛꯏꯁꯤꯒꯤ ꯍꯥꯎꯕꯗꯣ ꯀꯩꯁꯨ ꯑꯗꯨ ꯌꯧꯒꯗꯕ ꯅꯠꯇꯦ ꯊꯣꯛꯅꯕꯒ ꯆꯥꯕ ꯀꯥꯟꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯋꯥꯟꯁ ꯆꯥꯕ ꯍꯩꯅꯈꯤꯕ ꯃꯤꯅꯗꯤ ꯈꯥꯎ ꯉꯝꯃꯣꯏ ꯃꯄꯨꯟꯁꯤꯒꯤ ꯑꯗꯨꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯏꯟꯖꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯣꯏꯕꯨꯝ ꯉꯥꯔꯤ ꯑꯗꯨ ꯑꯗꯥ ꯑꯣꯔꯗꯔ ꯇꯧꯔꯒ ꯃꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯃꯄꯥꯟꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯩꯅꯣ ꯆꯪꯍꯟꯗꯅ ꯏꯍꯦ ꯀꯥꯎꯏꯍꯦ ꯑꯩ ꯉꯁꯤ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯀꯥꯎꯈꯤꯗꯅ ꯎꯌꯥꯟ ꯐꯥꯛꯂꯒ ꯌꯦꯡꯉꯨꯏꯅꯦ ꯍꯥꯏ ꯏꯆꯦꯅ ꯀꯥꯎꯊꯣꯛꯈꯤꯗꯅ ꯆꯪꯁꯤꯜꯂ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯉꯁꯥꯏꯒꯤꯗꯣ ꯌꯦꯡꯉꯨꯕꯅꯦꯕ ꯌꯥꯏ ꯑꯗꯣ ꯌꯦꯡꯒꯗꯕꯅꯦ ꯀꯥꯎꯕꯁꯦ ꯌꯥꯎꯕꯅꯤ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯜꯂꯝꯕꯁꯦ ꯋꯥꯈꯟꯗꯗꯤ ꯑꯩ ꯁꯤ ꯇꯧꯒꯦꯅ ꯈꯜꯂꯦꯕ ꯀꯅꯥꯅꯣꯝꯅ ꯀꯩꯝ ꯍꯥꯏꯖꯤꯜꯂꯛꯄ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯃꯦꯁꯦꯖ ꯑꯃ ꯌꯦꯡꯉꯨꯕꯗ ꯀꯥꯎꯈ꯭ꯔꯅꯤ ꯀꯔꯤꯅꯣ ꯑꯩ ꯉꯁꯥꯏ ꯇꯧꯒꯦ ꯇꯧꯔꯝꯕꯗꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡ ꯌꯧꯅ ꯀꯥꯎꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯥꯎꯕꯁꯦ ꯃꯤꯑꯣꯏꯕꯗꯤ ꯂꯣꯟꯆꯠꯅꯤ ꯍꯧꯅ ꯂꯣꯟꯆꯠꯅꯤ ꯃꯁꯤ ꯀꯥꯎꯕ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯔꯤꯅꯦ ꯑꯗꯣ ꯑꯦꯀꯦꯗꯣ ꯈꯤꯇꯪ ꯆꯍꯤ ꯅꯧꯃꯜꯂꯤ ꯑꯗꯨꯒꯤ ꯆꯥꯡꯗ ꯀꯥꯎꯕꯗꯨꯗꯤ ꯐꯠꯇꯦ ꯑꯗꯣ ꯀꯥꯎꯕꯅꯤꯀꯣ
mayam sum yeng oba sum ning jing yeng oba ai huzik chai ba jang di mo ko ne ko ngasai yu kai jang chai ki ngarang nu dang kai jang chai ki ngarang ayu kan kai jang chai ki ne numit humni tang ning jing yeng ne ngam moy ngam da bane ngam mi shu ang ni ko wa bane ba ti kai gi no yung hapta mu ke ma ga sa ge ba asna han tang adu da na du chai hꯧꯖꯤꯛꯄꯨꯗꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯀꯩꯅꯣ ꯃꯌꯥꯅꯤꯅꯀꯣ ꯇꯥꯡ ꯑꯃꯗ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯗꯥꯡꯗꯅ ꯑꯗꯨ ꯆꯥꯏꯅ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯝꯈꯤꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯅꯣꯔꯃꯦꯜ ꯂꯩ ꯃꯇꯝꯗ ꯌꯦꯡꯉꯣꯕ ꯑꯁꯨꯝ ꯉꯔꯥꯡ ꯑꯌꯨꯛꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯅꯍꯥꯟ ꯑꯌꯨꯛꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯅꯍꯥꯟ ꯅꯨꯡꯗꯥꯡꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯣꯕ ꯅꯤꯡꯁꯤꯡꯕ ꯌꯥꯝ ꯋꯥꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯕ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯕ ꯏꯟꯁꯥꯡꯕꯨ ꯀꯥꯎꯈꯠꯂꯛꯑ ꯀꯥꯟꯁꯤꯗ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯀꯥꯎꯒꯜꯂꯤꯁꯤꯅꯤꯗ ꯑꯗꯨꯅ ꯀꯥꯎꯕ ꯍꯥꯏꯁꯦ ꯅꯣꯔꯃꯦꯜꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯀꯦꯗꯣ ꯆꯍꯤ ꯈꯤꯇꯪ ꯅꯧꯔꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯅꯧꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯥꯎꯒꯟꯕ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯂꯩꯅꯔꯦ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯅꯨꯡꯖꯥ ꯑꯝꯇ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯀꯨꯏꯅ ꯌꯥꯎꯔꯨꯗꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯌꯥꯎꯔꯝꯃꯁꯨ ꯀꯃꯦꯟ ꯇꯧꯔꯛꯇꯕꯩꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣꯒ ꯉꯥꯏ ꯇꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨ ꯐꯠꯇꯦ ꯈꯟꯒꯅꯨ ꯑꯈꯪ ꯑꯈꯪꯕ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯅꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯪꯖꯗꯕ ꯃꯤꯅꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏ ꯃꯁꯥꯒꯤ ꯆꯥꯟꯅꯗꯕ ꯄꯥꯝꯖꯗꯕ ꯐꯣꯟ ꯂꯩꯁꯨꯜꯂꯨꯔꯦ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯁꯦ ꯃꯁꯥꯒꯤ ꯁꯦꯞ ꯑꯣꯏꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛꯇꯤ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯕꯤꯂꯣꯡ ꯇꯧꯏ ꯑꯗꯨꯅ ꯑꯩꯒꯨꯝꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯃꯅ ꯐꯦꯁ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯕꯨꯗꯤ ꯈꯤꯇꯪ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯝꯖꯕꯩ ꯊꯤꯖꯤꯜꯂꯨꯕꯩ ꯈꯪꯉꯕꯅꯤꯅ ꯑꯩ ꯆꯠꯂꯀꯥꯟꯗ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯑꯃ ꯂꯩꯒꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒ ꯆꯥꯅꯕ ꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯑꯥꯏꯇꯦꯝ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯐꯖꯅ ꯌꯦꯡꯉꯀꯥꯟꯗ ꯑꯁꯤꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯈꯜꯂꯒ ꯂꯧꯋꯦꯕꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯁꯦꯕ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕ ꯅꯣꯂꯦꯖ ꯁꯨꯡꯂꯩ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛ ꯂꯨꯄꯥ 50,000 ꯄꯥꯏꯔꯒ 10 ꯄꯥꯏꯔꯒ 30 ꯄꯥꯏꯔꯒ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯑꯩ ꯐꯣꯟ ꯑꯝꯇ ꯂꯩꯒꯦ ꯍꯥꯏ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯕꯅꯣ ꯍꯥꯏ 30,000 ꯄꯤꯕꯅꯦ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯍꯥꯟꯕꯗꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯅꯦꯕ ꯃꯣꯏꯅ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯌꯥꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯣꯏꯗ ꯃꯥꯔꯖꯤꯟ ꯌꯥꯝ ꯐꯪꯕ ꯃꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯩꯒꯗꯕ ꯐꯣꯟ ꯑꯃ ꯍꯥꯟꯅ ꯄꯤꯁꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯁꯤ ꯐꯣꯟꯁꯦ ꯄꯥꯝꯕ ꯑꯩꯉꯣꯟꯗ ꯁꯤ ꯐꯕꯅꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ 50,000 ꯁꯤꯃꯨꯛ ꯈ꯭ꯋꯥꯏ ꯐꯔꯕꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯃꯤꯗꯨꯅꯗꯤ ꯐꯔ ꯃꯥꯜꯂꯦꯅ ꯄꯥꯝꯅ ꯂꯩꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯗꯤꯖꯥꯏꯟꯗꯣ ꯈꯤꯇꯪ ꯄꯥꯝꯖꯗꯕ ꯁꯤ ꯗꯤꯖꯥꯏꯟꯁꯦ ꯈꯤꯇꯪ ꯄꯥꯝꯗꯦ ꯑꯗꯨꯅ ꯁꯤꯅ ꯂꯩꯕ ꯑꯝꯇ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯃꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯩꯇꯕ ꯃꯥꯔꯖꯤꯟ ꯌꯥꯝ ꯂꯩꯇꯕ ꯄꯣꯠꯇꯨꯗꯤ ꯂꯥꯁꯇꯅꯤ ꯀꯁꯇꯃꯔꯅ ꯗꯥꯏꯔꯦꯛ ꯃꯌꯨꯝꯗꯒꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯣꯏ ꯄꯨꯊꯣꯔꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯅꯠꯇ꯭ꯔꯒ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯒꯦꯅ ꯆꯠꯂꯨꯔꯒ ꯍꯌꯦꯡ ꯂꯩꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯁꯤꯟꯗꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧꯀꯣ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯍꯦꯛꯇ ꯍꯞꯇꯥ ꯈꯨꯗꯤꯡ ꯊꯥ ꯈꯨꯗꯤꯡ ꯂꯩꯕ ꯉꯝꯕ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯂꯨꯄꯥ 50,000 ꯄꯤꯕ ꯄꯣꯠꯇꯣ 35 ꯄꯤꯕ ꯀꯥꯏꯅꯒ ꯌꯣꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗꯨꯁꯨ ꯃꯤꯅ ꯍꯦꯟꯖꯟꯅ ꯂꯧꯍꯧꯕꯁꯨ ꯂꯧꯍꯧꯗꯅꯕ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯣꯐꯔ ꯃꯇꯝꯗ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ 50,000 ꯄꯤꯕ ꯄꯣꯠꯇꯣ ꯑꯣꯐꯔ ꯃꯇꯝꯗ 19,000 ꯇꯔꯁꯨ ꯑꯅꯤꯇꯪ ꯁꯦꯞ ꯇꯧꯔꯁꯨ ꯂꯨꯄꯥ 2,000ꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕꯗꯣ ꯑꯩꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦ ꯑꯗꯨꯗ ꯐꯩꯌꯦꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯌꯥꯝ ꯀꯩꯅꯣꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯩꯅꯤ ꯀꯃꯦꯟꯗꯣ ꯄꯥꯕꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯑꯩ ꯌꯨꯇꯨꯕꯁꯤꯗꯒꯤ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯔꯅꯤꯡꯗꯗꯤ ꯄꯩꯁꯥ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯅ ꯐꯪꯗꯦ ꯑꯗꯨꯒ ꯄꯩꯁꯥ ꯐꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯦꯝꯅꯤꯡꯕ ꯑꯃ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯏꯍꯨꯜ ꯑꯃ ꯐꯥꯎꯖꯩ ꯑꯗꯨꯝꯕ ꯀꯃꯦꯟꯁꯤꯡꯗꯨ ꯎꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ
ꯀꯃꯦꯟ ꯑꯃ ꯄꯥꯗ꯭ꯔꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯣ ꯍꯥꯏ ꯀꯔꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯍꯣꯏꯅꯦ ꯊꯥꯗꯣꯏꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯨꯝꯃꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯍꯣꯏ ꯇꯨꯝꯕꯨ ꯇꯨꯝꯃꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯊꯥꯏꯌꯦꯕ ꯈꯪꯗꯕꯩ ꯆꯪꯉꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯇꯨꯡꯗ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯝꯃꯤꯈꯩꯁꯨ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯅꯤ ꯊꯥꯁꯨ ꯊꯥꯈꯤꯅꯤ ꯑꯗꯨꯒꯁꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯏ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈꯤꯕ ꯇꯥꯔꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯈꯔ ꯑꯩꯈꯣই ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝꯁꯨ ꯑꯩ ꯋꯥꯈꯜꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯆꯦꯠ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯅꯣꯂꯦꯖ ꯂꯣꯏꯕ ꯑꯩꯅ ꯈꯪꯗꯕ ꯄꯣꯠ ꯑꯃꯁꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯈꯪꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ 30 ꯃꯨꯛꯀꯤ ꯃꯅꯨꯡ ꯒꯦꯃꯤꯡ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ iQOO 10R ꯗꯣ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯣ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯤꯗꯤ ꯑꯗꯨ 30Kꯗꯒꯤ ꯈꯤꯇꯪ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯅꯨꯡ ꯑꯗꯥꯏꯒꯤ ꯔꯦꯟꯖꯇꯨꯗꯗꯤ ꯂꯩꯔꯝꯒꯅꯤ ꯐꯣꯟꯁꯦ ꯇꯨꯝꯕꯗꯗꯤ ꯄꯨꯁꯟꯒꯅꯤ ꯐꯠꯇꯦ ꯕ꯭ꯔꯦꯟ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯁꯜꯂꯦ ꯁꯤꯖꯤꯟꯅꯔ ꯈꯪꯗꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯍꯥꯏ ꯑꯗꯨꯁꯨ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯗꯥꯏꯔꯦꯛ ꯇꯦꯁ ꯇꯧꯔꯨꯗꯕꯅꯤꯅ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯨꯐꯇꯤ ꯑꯩꯁꯨ ꯀꯅꯥꯁꯨ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯃꯗꯤꯀꯣ ꯃꯗꯨꯅ ꯕ꯭ꯔꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯜꯁꯤꯡ ꯇꯁꯦꯡꯃꯛꯀꯤ ꯍꯥꯏꯇꯥꯔꯒꯗꯤ ꯇꯨꯝꯕꯗ ꯏꯁꯥꯗꯒꯤ ꯅꯛꯅꯅ ꯐꯣꯟꯁꯦ ꯊꯝꯒꯅꯨ ꯍꯥꯏꯕꯅꯦꯕꯀꯣ ꯏꯚꯟ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯃꯇꯝꯗ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯄꯣꯀꯦꯠꯇ ꯊꯕꯛ ꯈꯥꯎꯗꯐꯥꯎ ꯍꯥꯞꯀꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯥꯔꯠꯀꯨꯝꯕꯒ ꯌꯥꯝ ꯅꯛꯅꯅ ꯊꯝꯕꯁꯦ ꯕ꯭ꯔꯦꯟꯒꯨꯝꯕ ꯌꯥꯝ ꯅꯛꯅꯅ ꯊꯝꯕꯁꯦ ꯐꯠꯇꯦꯕꯀோ ꯑꯗꯣ ꯂꯥꯞꯅ ꯐꯃꯨꯡꯗꯒꯤ ꯅꯥꯀꯟꯗ ꯂꯥꯞꯅ ꯈꯔ ꯂꯥꯞꯅ ꯇꯦꯕꯜꯒꯨꯝꯕ ꯁꯥꯏꯠ ꯇꯦꯕꯜꯒꯨꯝꯕ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯕ ꯂꯩꯗꯅ ꯑꯗꯨꯝꯕꯗꯒ ꯑꯗꯨꯝ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯊꯝꯕ ꯌꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯑꯗꯨꯝ ꯊꯝꯃꯤꯅꯤ ꯑꯩꯈꯣꯏ ꯐꯣꯟꯗꯒ ꯑꯗꯨꯝ ꯄꯥꯏꯅ ꯌꯦꯡꯉꯝꯃ ꯄꯣꯠ ꯄꯨꯛ ꯇꯥꯁꯜꯂ ꯃꯥꯏꯗ ꯇꯥꯁꯜꯂ ꯇꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯁꯦ ꯑꯇꯩ ꯈꯪꯅ ꯇꯧꯔꯤꯅꯤꯀꯣ ꯃꯁꯦ ꯑꯗꯣ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯒꯗꯤ ꯌꯥꯝ ꯐꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯄꯤꯁꯤ ꯑꯝꯇꯪ ꯆꯦꯟꯒꯦ ꯇꯧꯕꯅꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯕꯅ ꯐꯒꯅꯤ ꯕ꯭ꯔꯣꯅ ꯍꯥꯏꯕꯤꯌꯨ ꯄꯤꯁꯤ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯀꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯀꯤ ꯃꯈꯥ ꯄꯣꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯁꯤꯖꯤꯟꯅꯗꯣꯏ ꯇꯥꯛꯁꯇꯣ ꯑꯗꯨꯗꯅꯦꯕꯀꯣ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯕꯅꯤꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩ ꯂꯦꯞꯇꯣꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯤ ꯁꯤ ꯑꯃ ꯕꯤꯜ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯌꯥꯕ ꯑꯦꯠꯂꯤꯁ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯈꯤꯇꯪ ꯇꯧꯕ ꯑꯗꯨꯝꯕ ꯌꯥꯕ ꯊꯤꯔꯛꯀꯅꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯣꯞꯀꯨꯝꯕ ꯍꯥꯡꯕ ꯐꯣꯇꯣ ꯆꯥꯝꯕꯒꯨꯝꯕ ꯑꯗꯩꯗꯤ ꯐꯣꯇꯣꯁꯣꯞ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯑꯇꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯌꯥꯕ ꯊꯤꯔꯛꯀꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯊꯧ ꯂꯩꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯗꯣꯀꯨꯃꯦꯟ ꯑꯃꯅꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯑꯩꯅ ꯀꯩ ꯐꯥꯏꯜ ꯈꯔ ꯀꯣꯄꯤ ꯇꯧꯕ ꯈꯣꯠꯄ ꯅꯣꯔꯃꯦꯜ ꯇꯥꯛꯁ ꯈꯔ ꯑꯗꯨꯝ ꯑꯗꯩ ꯃꯜꯇꯤꯃꯦꯗꯤꯌꯥ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯅꯦꯃꯥꯒꯨꯝꯕ ꯌꯦꯡꯕ ꯑꯗꯨꯝꯕ ꯈꯛꯇꯒꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯑꯅꯤ ꯑꯍꯨꯝꯁꯦ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯟꯅꯐꯝꯒꯤ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤꯅ ꯑꯦꯠꯂꯤꯁ ꯉꯝꯃꯒꯗꯤ i7 i9 ꯂꯩꯈ꯭ꯔꯒꯗꯤ ꯕꯦꯁ ꯑꯣꯏꯔꯦ ꯄ꯭ꯔꯣꯁꯦꯁꯔꯗꯀꯣ ꯉꯝꯗ꯭ꯔꯒꯗꯤ ꯑꯦꯠꯂꯤꯁ i5ꯒꯨꯝꯕ ꯌꯥꯎꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯨꯝꯕ ꯑꯗꯨꯝꯕ ꯂꯩꯕꯗ ꯑꯦꯠꯂꯤꯁ i5ꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯇꯥꯛꯁꯀꯨꯝꯕ ꯇꯧꯕꯁꯤꯗꯤ i3ꯒꯨꯝꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯔꯦꯝꯗꯁꯨ ꯑꯃꯨꯛ 8 GB ꯔꯦꯝ ꯑꯗꯩ ꯒꯦꯝꯒꯨꯝꯕ ꯌꯥꯝ ꯁꯥꯟꯅꯒꯦ ꯈꯣꯠꯅꯒꯦ ꯒꯦꯝꯒꯨꯝꯕ ꯒꯦꯃꯔꯁꯀꯨꯝꯕꯒꯤꯗꯃꯛꯇ ꯄꯤꯁꯤ ꯑꯃ ꯕꯤꯜ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ 16 GB ꯔꯦꯝ ꯑꯗꯩ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯁꯤ ꯑꯦꯠꯂꯤꯁ 8 GB ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯟꯐꯤꯒ꯭ꯌꯨꯁꯟ ꯃꯌꯥꯝꯗꯣ ꯁꯦꯠ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯃꯜꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯦꯠꯅꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯗꯣ ꯀꯌꯥꯝ ꯌꯥꯝꯅ ꯀꯔꯤ ꯃꯊꯧꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯅ ꯍꯦꯛ ꯑꯁꯨꯛ ꯄꯤꯔꯒꯗꯤ ꯐꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯣ ꯍꯥꯟꯅ ꯈꯤꯇꯪ ꯃꯁꯛ ꯈꯪꯗꯣꯛꯑꯒꯗꯤ ꯑꯗꯣꯝꯅꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯗꯣꯛꯄ ꯉꯝꯕꯅꯦꯕ ꯑꯣꯞꯄꯣ K13 ꯇꯔꯕꯣ ꯑꯣꯔꯄꯣꯗꯣ ꯑꯅꯤꯒ ꯃꯇꯥꯡ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣꯞꯄꯣ K13 ꯇꯔꯕꯣꯗꯨꯁꯨ ꯌꯥꯝ ꯐꯩ ꯒꯦꯃꯤꯡꯒꯤ ꯁꯥꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯤ ꯃꯣꯏ ꯐꯦꯟꯒ ꯌꯥꯎꯕꯗꯣꯀꯣ ꯗꯥꯏꯔꯦꯛ ꯐꯤꯖꯤꯀꯦꯜ ꯐꯦꯟꯒ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯇ ꯌꯥꯝꯅ ꯔꯤꯀ꯭ꯋꯥꯏꯔꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯗ ꯐꯣꯟꯁꯦ ꯏꯪꯊꯅꯕ ꯏꯪꯅꯕ ꯑꯗꯣ ꯄꯣꯀꯣ F7ꯁꯨ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯑꯗꯩ ꯑꯣꯞꯄꯣ K13 ꯇꯔꯕꯣꯗꯨꯁꯨ ꯌꯥꯝ ꯐꯕ ꯑꯣꯞꯄꯣ K13ꯗꯨꯅ ꯈꯤꯇꯪꯕꯨ ꯍꯦꯟꯅ ꯑꯩꯗꯤ ꯑꯩ ꯋꯥꯈꯜꯗ ꯈꯤꯇꯪ ꯐꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩ ꯋꯥꯈꯜꯗ
game budi IQ Redmi Magic ROG leire Infinix KCD Kids device ni haire now nuaitaba khara lay mi apamani adubo icha nupagi mamanaba amana Samsung S25 Ultra ga pai emta kanadaba game khak sanabai paisa manghale aigi mod ni ko hai madune ayamba aina asai haido ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯑꯃ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯈꯔꯦ ꯁꯤ ꯃꯇꯥꯡꯗ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯃꯣꯠꯇꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯄꯣꯏꯟ ꯑꯣꯐ ꯚꯤꯌꯨꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯔ ꯂꯩꯕꯤꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁ꯭ꯀꯨꯜ ꯇꯝꯕꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯒꯤ ꯃꯊꯧꯁꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯐꯣꯟ ꯄꯥꯎ ꯐꯥꯎꯅꯕ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗ ꯃꯥꯅ ꯌꯦꯡꯅꯤꯡꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯕꯨ ꯀꯩꯕꯨ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯅꯤꯅ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ S25 Ultra ꯒꯥꯏꯁꯤ ꯌꯥꯝ ꯇꯥꯡꯉꯕ ꯐꯣꯟꯅꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯐꯣꯟꯅꯤꯀꯣ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯔꯁꯨ 70-80ꯗꯒꯤꯗꯤ ꯁꯨꯡꯇꯥ ꯇꯥꯅ ꯐꯪꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯂꯨꯄꯥ 30-40-50 ꯊꯥꯗꯔꯒ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯒꯦꯝꯁꯨ ꯁꯥꯟꯅꯕ ꯌꯥꯕ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯕ ꯑꯗꯨꯝ ꯑꯦꯚꯔꯦꯖ 30,000-40,000ꯒ ꯄꯤꯕ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯦꯝꯕ ꯄꯥꯝꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ나 ꯑꯩꯒꯤꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯍꯣꯏ ꯑꯩ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ ꯑꯃ ꯃꯇꯥꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ ꯉꯁꯥꯏ ꯀꯅꯥꯅꯣ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯍꯥꯏꯔꯛꯄꯗꯨꯒꯤ ꯒꯦꯝꯒꯨꯝꯕ ꯇꯥꯔꯒꯦꯠ ꯇꯧꯕ ꯄꯣꯠ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯩꯁꯨ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯆꯨꯝꯅ ꯈꯛꯀꯤ ꯐꯣꯟ ꯈꯛ ꯇꯧꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯀꯩꯝ ꯊꯕꯛ ꯂꯩꯇꯦꯕ ꯑꯩ ꯚꯤꯗꯤꯑꯣꯒꯁꯨ ꯁꯦꯝꯕ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯃꯤ ꯅꯠꯇꯦ ꯒꯦꯝꯒꯁꯨ ꯁꯥꯟꯅꯗꯕ ꯃꯤꯅꯦ ꯑꯩꯗꯤ ꯒꯦꯝ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ ꯄꯤꯕ ꯐꯣꯟꯗꯨꯃ ꯄꯥꯏꯔꯨꯕꯒꯤ ꯑꯔꯊ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯕ ꯂꯨꯄꯥ ꯂꯥꯛꯇꯣ ꯅꯝꯁꯤꯜꯂ ꯊꯝꯕꯒꯤ ꯀꯩꯝ ꯑꯔꯊ ꯊꯣꯛꯇꯦꯕ ꯑꯩꯒꯤ ꯐꯣꯟ ꯈꯔ ꯇꯧꯕ ꯌꯥꯔ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯌꯥꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯣꯏ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯌꯥꯝꯅ ꯑꯃꯨꯛ ꯌꯥꯝ ꯍꯣꯡꯕ ꯐꯣꯟ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯡ ꯆꯠꯂꯛꯄ ꯈꯣꯠꯂꯛꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯍꯥꯞꯄ ꯃꯇꯝꯗ ꯍꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯆꯞꯄ ꯈꯣꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯩ ꯊꯣꯛꯇꯅꯕ ꯈꯤꯇꯪ ꯑꯗꯨꯝ 30-40ꯒꯤ ꯕꯖꯦꯠꯁꯤꯗ ꯐꯣꯟ ꯑꯃ 30-40ꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯁꯐꯤꯁꯤꯌꯦꯟ ꯏꯅꯐ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯗꯤꯚꯥꯏꯁ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯉꯕ ꯒꯦꯝꯁꯨ ꯁꯥꯟꯅ ꯌꯥꯔꯕ ꯁꯣꯐꯋꯦꯌꯔꯗꯩ ꯀꯩꯗꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯝꯕ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯣ S25 Ultraꯒꯨꯝꯕꯁꯤ ꯍꯣꯏ ngamba mina effort to ngamba mina di kesu le po na te handak 25 5 da mathang chi wala ko 26 lakh da 26 adum lai khini adu moi gi da mak ta na tre ai tare moi gum bai na tre nga khoi sana ri wari sina adum ba gi na ta bai khoi gum ba yam wa na tang na sahi ama ni le ra ga na ngam ko matam da mo mo phone se handak sahi lai na sahi ani tang chat han ya hum da chat han ya na khanja ba khoi gum ba gi na mak ta di yam na paisa do ani hamba da su mangan ba su oi aduga ꯑꯩꯈꯣꯏꯗ ꯕꯔꯗꯟ ꯐꯣꯟ ꯑꯗꯨꯝ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯍꯟꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ RM ꯀ꯭ꯔꯤꯌꯦꯁꯟꯅ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏꯔꯤꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯅ ꯐꯖꯕ ꯁꯤꯖꯤꯟꯅꯕ ꯐꯖꯕ ꯀꯥꯔ ꯕꯥꯏꯛ ꯇꯣꯡꯕ ꯎꯔꯗꯤ ꯍꯦꯛꯇ ꯂꯨꯞꯄ ꯉꯝꯃꯦ ꯃꯁꯤ ꯃꯤꯈꯨꯗꯨꯃꯛ ꯇꯧꯏ ꯍꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯁꯤ ꯃꯇꯥꯡꯁꯤꯀꯣ ꯀꯥꯔ ꯐꯣꯟ ꯈꯛꯇꯪꯒꯤ ꯐꯣꯟꯁꯤꯁꯨ ꯂꯛꯖꯔꯤꯒꯤ ꯑꯣꯏꯕ ꯑꯥꯏꯇꯦꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯑꯗꯨꯒ ꯀꯥꯔꯁꯨ ꯍꯥꯏꯔꯣꯅꯦ ꯑꯦꯛꯖꯥꯝꯄꯜ ꯀꯥꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯌꯥꯝ ꯅꯣꯂꯦꯖꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯇꯣꯄꯤꯛꯁꯦ ꯀꯣ ꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃ ꯂꯦꯚꯦꯜ ꯑꯃ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯇꯥꯡꯕ ꯃꯥꯔꯁꯤꯗꯤꯁ BMW ꯀꯥꯔ ꯇꯣꯡꯉꯝꯕ ꯌꯥꯏ ꯑꯗꯨꯐꯥꯎꯗ ꯇꯣꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯖꯤꯝ ꯄ꯭ꯔꯦꯝꯖꯤ ꯔꯇꯟ ꯇꯥꯇꯥ ꯂꯩꯗꯅꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯏꯟꯐꯣꯁꯤꯁꯀꯤ ꯐꯥꯎꯟꯗꯔꯗꯣ ꯃꯃꯤꯡꯁꯨ ꯀꯥꯎꯔꯦ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯄꯥꯏ ꯑꯆꯧ ꯑꯆꯧꯕ ꯃꯜꯇꯤ ꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁꯤ ꯑꯣꯅꯔꯅꯤ ꯃꯣꯏ ꯌꯥꯝ ꯆꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯤꯝꯄꯜ ꯀꯨꯔꯇꯥ ꯁꯨꯝꯕ ꯐꯨꯔꯤꯠ ꯑꯆꯝꯕ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯂꯩ ꯀꯣꯠ ꯁ꯭ꯇꯥꯏꯜ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯤꯡꯕꯗ ꯑꯗꯨꯗꯣ ꯅꯦꯁꯦꯁꯔꯤ ꯅꯠꯇꯦ ꯀꯝꯄꯜꯁꯔꯤ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯅ ꯀꯥꯔ ꯑꯇꯥꯡꯕ ꯂꯥꯛ ꯄꯤꯕ ꯇꯣꯡꯈ꯭ꯔꯦ ꯑꯩ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯩꯅꯣ ꯑꯩꯅ ꯆꯠꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤꯅ ꯕꯖꯥꯔ ꯐꯥꯎ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯡꯉ ꯆꯠꯄ ꯌꯥꯕ ꯀꯥꯔ ꯑꯃ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯑꯣꯀꯦ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯂꯨꯄꯥ ꯂꯥꯛ 4-5 ꯄꯤꯕ ꯀꯥꯔ ꯑꯃ ꯑꯗꯨꯝ ꯂꯩꯔꯒ ꯇꯣꯡꯉꯒ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯜꯇꯣꯒꯨꯝꯕ ꯑꯃ ꯇꯣꯡꯉꯒ ꯑꯗꯨꯝ ꯑꯩꯅ ꯇꯧꯒꯗꯣꯏ ꯊꯕꯛꯇꯣ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯇꯣ ꯃꯥꯅ ꯑꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯔ ꯂꯣꯏꯔꯦ ꯃꯥꯅ ꯀꯔꯣꯔ ꯄꯤꯕ ꯒꯥꯔꯤ ꯇꯣꯡꯉꯦ ꯑꯩ ꯅꯨꯄꯥꯅꯁꯨ ꯄꯩꯁꯥꯁꯨ ꯊꯣꯛꯇꯕ ꯑꯩꯅ ꯀꯔꯣꯔ ꯄꯤꯕ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯑꯔꯊ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯁꯤꯗꯩꯁꯤꯗ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕ ꯉꯝꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇ ꯂꯩꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯌꯦꯡꯒꯗꯕꯅꯦ ꯑꯉꯝꯕ ꯃꯤꯅ ꯑꯗꯨꯝ ꯇꯣꯡꯖꯁꯅꯨ ꯀꯅꯥꯒꯨꯝꯕꯅ ꯐꯔꯥꯔꯤ ꯇꯣꯡꯉꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯣꯡꯉꯝꯕ ꯌꯥꯏ ꯑꯗꯨ
ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯕ꯭ꯔꯣ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯒꯦ ꯇꯧꯕꯅꯦ ꯍꯜꯂꯛꯄꯗ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯨꯛ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 14-15ꯒ ꯊꯥꯗꯔꯒ PC ꯑꯃ ꯕꯤꯜꯗ ꯑꯞ ꯇꯧꯔꯣ i3 10 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ 11 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯍꯥꯞꯄꯀꯥꯟꯗꯀꯣ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯏꯚꯟ ꯂꯦꯞꯇꯣꯞ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯤꯁꯤꯡ 30-35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯦꯞꯇꯣꯞ ꯑꯃ ꯑꯗꯨꯝ ꯂꯩꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯂꯦꯞꯇꯣꯞꯀꯨꯝꯕꯁꯤꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩꯇꯦꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯗꯤ ꯌꯥꯏ खितंग कनो तवे पीसीगुम्बदुदि अइना खितंग बिल्ड तौखिबदो खल्लेगा i3 दो i5 प्रोसेसर ऑनथोकि हारसु दुम याइदनको अदुमाइना अदुमबगी खल्लगदि अपग्रेड तौबा याबो खतपगी खल्लगदि पीसी नदि फरे पीसी हाइसे खोइना डेस्कटॉप हाइतारेनेको डेस्कटॉप तगा खोइना CPU द बिल्ड तौबदो लाखनी थादो असोमदा लेहौरी अंगो लाए अंगोना थादो ये पाउ पुर लाए अदो मतम थेंजला हाइदुनी अइना नहान कई नुमितनो ममांगी वीक तो माले अइना ngन्ना होए लाइट माने थेंगा थाबसे पुंग 10 तारगा थाबसे 13 तारगा थाबसे मीसिंग चंगना रखते मैम से दुम ngata तुम्नरंगनी निंथम थानिना कायनागा खल्लगा इंगबनिना डिसेंबर जनवरी लोइना को वीक आइसदी पिक नि दनको विंटर की हाईएस्ट पिक तो ने क्वाइ इंग मतम ने खल्लगा नाइसे ngन्ना पुंग निपान दादगी चाक थोंगे चाक थाक थोंग लाइट तो कनाम संगतेबो मी लेते थेंग गान मसिंग yang हो दुमाइ तवे अदुना हौजिसु थेंगजलगा लाक्पे याइ अदो अइना लाइट थागला इजुदि पुंगम फाजलामनेबको अइदि लोसलागे बु खंगलामने अदो हौजिसु संगै अंगोगा हौजिसु संगै दनको से अइदा सत तलो संगीबदा लाखपता ngai लो अथेंगदा थाबल फगलकपा कनोने कमेंट लाक्तरदि चांस लौरगा इदि तलो संगदनि लाइफसे खुदोंग चाव लौरगा को कमेंट लाक्तरबनिना लाइट चु टाइम लो संजरगे था तलो संगरा लो चाचु चाद्रबनिना तो जाक्सा इनाउगी वीडियो नोम सोइदना मई हरकनी एकोइसु अंगम मतेंग ऑनलाके चांग नाइना द वीडियो थागत पदे कनो हाय याम्बा अई ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤꯀꯣ ꯑꯩꯅ ꯃꯇꯝꯁꯦ ꯐꯪꯗꯕꯒꯤꯅꯤ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯅ ꯍꯦꯟꯅꯕꯨ ꯃꯇꯝꯁꯦ ꯁꯥꯡꯅ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯆꯥꯛꯄꯨ ꯊꯣꯡꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯊꯕꯛ ꯊꯧꯔꯝ ꯍꯤꯡꯕꯗ ꯆꯪꯕ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯗꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯕ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯑꯗꯩ ꯊꯕꯛ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯋꯥꯔꯕꯅꯤꯅ ꯄꯣꯊꯥꯅꯤꯡꯕ ꯇꯨꯝꯅꯤꯡꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟ ꯌꯦꯡꯅꯤꯡꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ ꯏꯁꯩ ꯇꯥꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁꯦꯁ ꯃꯌꯥꯝꯁꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯇꯁꯦꯡꯅ ꯉꯝꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯌꯥꯝꯕ ꯑꯣꯏꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯇꯨꯡ ꯀꯣꯏꯅꯁꯨ ꯇꯧꯕꯤꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩ ꯈꯟꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯁꯤꯗꯩꯁꯤꯗ ꯄꯨꯔꯥ ꯗꯦꯗꯤꯀꯦꯇꯦꯠꯂꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯃꯛꯄ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ क्वालिटीꯁꯨ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯟꯒꯤ क्वालिटीꯁꯦ ꯐꯖꯅ ꯐꯝꯃꯒ ꯐꯖꯅ ꯁꯦꯝꯃꯒ ꯐꯖꯅ ꯏꯗꯤꯠ ꯇꯧꯔꯒ ꯐꯖꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯉꯀꯥꯟꯗ ꯁꯦꯝꯃꯛ ꯇꯥꯔꯒꯗꯤ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯁꯨ ꯇꯧꯒꯅꯤ ꯇꯧꯒꯦꯅꯁꯨ ꯈꯜꯂꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯝ 5G ꯑꯣꯟ ꯇꯧꯕꯁꯦ ꯃꯩ ꯌꯥꯝ ꯑꯗꯨꯅ ꯑꯩ ꯇꯥꯏ ꯍꯥꯏꯗ ꯃꯥꯜꯂꯦ ꯑꯩꯗꯤ 4G ꯑꯣꯜꯂꯒ ꯅꯦꯠ ꯍꯦꯛ ꯂꯣꯏꯕꯒ 5G ꯑꯃꯨꯛ ꯑꯣꯜꯂꯒ ꯁꯤꯖꯤꯟꯅꯩ ꯌꯥꯏ ꯀꯩꯅꯣꯅꯦ 5G ꯍꯣꯏ अनलिमिटेड 5Gꯒꯤ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯒꯨꯝꯕ ꯍꯥꯞꯄꯒꯗꯤ 5Gꯒꯤ ꯅꯦꯠꯋꯥꯔꯛ ꯗꯇꯥ ꯑꯣꯜꯂꯒ ꯁꯤꯖꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏ ꯗꯇꯥꯒꯤ ꯆꯥꯔꯖꯦꯁꯇꯨꯁꯨ ꯆꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯀꯣꯜ ꯗ꯭ꯔꯣꯞꯀꯨꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯨꯝꯕ ꯇꯧꯗꯕꯩ ꯍꯥꯏ ꯇꯥꯔꯗꯤ 4Gꯅꯁꯨ ꯐꯩ ꯅꯦꯠꯋꯥꯔꯛꯀꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯁꯤꯒꯅꯦꯜ ꯁ꯭ꯇꯔꯦꯡꯀꯁꯤꯗꯤ इवन ममांगई कॉल खक तौबदी 2G ꯅꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤ Xiaomi 13 Pro ꯅꯤ ꯗꯤꯁꯄ꯭ꯂꯦ ꯂꯥꯏꯟ ꯆꯤꯡꯉꯤꯕꯁꯤꯅ ꯁꯦꯝꯕꯗ ꯊꯣꯛꯀꯗ꯭ꯔꯥ ꯕ꯭ꯔꯣꯒꯤ ꯃꯣꯠꯇ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯚꯥꯏ ꯌꯥꯝꯅ ꯅꯧꯔꯤꯕ
ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯣꯟ ꯑꯣꯏꯔꯒꯗꯤ ꯃꯣꯗꯦꯜꯗꯨꯕꯨꯗꯤ ꯂꯤꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯁꯤꯖꯤꯟꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯐꯣꯟꯗꯣ ꯂꯩꯔꯨꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯐꯣꯟ ꯑꯃꯃꯨꯛ ꯑꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯩ ꯄꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯝꯕ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯅꯨꯡꯉꯥꯏꯅ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯒ ꯐꯣꯟꯗꯨꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯔꯤꯕꯁꯨ ꯑꯣꯏꯔꯕ ꯑꯗꯨꯒ ꯗꯤꯁꯄ꯭ꯂꯦꯁꯨ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯦꯝꯃꯨꯔꯀꯥꯟꯗ ꯄꯩꯁꯥ ꯑꯃꯨꯛ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯀꯨꯟꯃꯨꯛ ꯆꯪꯒꯗꯧꯔꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯗꯤꯁꯄ꯭ꯂꯦꯗ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯄꯤꯒꯦꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯨꯅ ꯑꯗꯨꯝ ꯇꯦꯝꯄꯔꯔꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯍꯣꯡꯕ ꯂꯨꯄꯥ ꯂꯤꯁꯤꯡ 1 ꯄꯤꯕ ꯑꯃ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯔꯒ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯣꯏꯅ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦꯗꯣ ꯁꯦꯝꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯆꯪꯒꯗꯕꯗꯨꯗ ꯄꯩꯁꯥ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯆꯥꯡꯗꯒ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯗꯨꯝ ꯐꯪꯉꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯝꯕ ꯃꯣꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤꯀꯣ ꯁꯦ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯕꯅꯦ ꯑꯗꯨꯒꯤꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯐꯣꯟꯗꯣ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯗꯨꯅ ꯀꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯣ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯣ ꯀꯌꯥꯝ ꯌꯥꯝ ꯐꯔꯤꯒꯦꯗꯣ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐꯣꯟꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯕ ꯁꯨꯞꯅꯇꯒꯤ ꯗꯤꯁꯄ꯭ꯂꯦꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯇꯥꯔꯗꯤ ꯗꯤꯁꯄ꯭ꯂꯦꯗꯣ ꯁꯤꯟꯇꯣꯛꯑ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯐꯣꯟꯗꯣ ꯈꯔ ꯀꯨꯏꯔꯕ ꯑꯣꯏꯕꯅꯤ ꯕꯦꯇ꯭ꯔꯤꯁꯨ ꯀꯌꯥ ꯈꯪꯉꯛꯇ꯭ꯔꯕ ꯕꯦꯇ꯭ꯔꯤ ꯕꯦकअप ꯀꯌꯥ ꯐꯖꯅ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯑꯗꯩꯗꯤ ꯁꯥꯎꯃꯤꯒꯤ ꯐꯣꯟꯒꯨꯝꯕꯁꯤꯗꯤ 13 ꯌꯧꯈꯤ ꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ 17ꯒ ꯌꯧꯈ꯭ꯔꯦ ꯃꯣꯏꯁꯨ ꯑꯗꯣ ꯆꯍꯤ 2-3 ꯁꯨꯖꯜꯂꯕꯅꯤꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯨ ꯑꯃꯨꯛ ꯄꯥꯛ ꯂꯥꯛꯑꯔꯣꯏ ꯃꯊꯪ ꯆꯍꯤ 1-2 ꯂꯥꯛꯄꯨ ꯂꯥꯛꯑꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯒꯅ ꯇꯧꯊꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯧꯖꯤꯛ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯆꯀꯤ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯂꯦꯟꯁꯁꯤꯕꯨ ꯇꯁꯦꯡꯅ ꯁꯦꯡꯒꯗ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯦ ꯇꯆꯀꯤ ꯍꯥꯏꯁꯦ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯃꯃꯤꯡꯕꯨ ꯀꯌꯥ ꯇꯥꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯊꯦꯡꯕꯨ ꯊꯦꯡꯅꯗꯦ ꯀꯦꯃꯦꯔꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯣꯛꯄꯗꯨꯔꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯍꯟꯕꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕꯣ ꯇꯆꯀꯤꯁꯦ ꯀꯔꯝꯕꯅꯣ ꯌꯦꯡꯒꯦꯀꯣ ꯑꯣꯀꯦ ꯌꯥꯝ ꯔꯦꯒꯦꯠ ꯑꯣꯏꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯐꯣꯟ ꯃꯣꯏꯁꯤꯗꯤ ꯈꯪꯗꯦꯕꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡꯁꯤꯗꯤ ꯀꯦꯃꯦꯔꯥ ꯍꯥꯔꯗꯋꯦꯌꯔꯒꯗꯤ ꯌꯥꯝ ꯂꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯃꯁꯤ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔꯗꯨ ꯀꯔꯤꯒꯤ ꯍꯥꯞꯄꯤꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ ꯀ꯭ꯂꯤꯞ ꯂꯦꯟꯁ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯂꯦꯟꯁ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯒꯗꯤ ꯐꯅꯌꯥꯝ ꯑꯐꯕ ꯂꯦꯟꯁ ꯍꯥꯞꯆꯤꯜꯂꯒꯁꯨ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯑꯃꯁꯨꯡ ꯁꯦꯟꯁꯔꯗꯣ ꯐꯠꯇꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔꯗꯨꯁꯨ ꯐꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯨꯏꯔꯕ ꯐꯣꯟꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯃꯃꯥꯡꯒꯤ ꯍꯥꯏꯔꯗꯤ ꯑꯍꯥꯟꯕ ꯂꯩꯕꯗ ꯂꯥꯏꯟ 2ꯗꯪ ꯑꯃꯅ ꯑꯞꯗꯦꯠ ꯂꯩꯔꯤꯔꯥ ꯕ꯭ꯔꯣ ꯍꯥꯏ ꯑꯞꯗꯦꯠꯀꯤꯗꯤ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯎꯃꯤꯒꯤꯗꯤ ꯆꯍꯤ 3ꯒꯨꯝꯕꯒ ꯄꯤꯕꯅꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯄꯤꯗꯕꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯟ ꯆꯤꯡꯕ ꯍꯥꯏꯁꯦ ꯀꯦꯃꯦꯔꯥ ꯂꯥꯏꯟ ꯗꯤꯁꯄ꯭ꯂꯦ ꯂꯥꯏꯟ ꯆꯤꯡꯕ ꯍꯥꯏꯁꯦ ꯁꯤꯟꯗꯣꯛꯄꯅꯗꯤ ꯐꯩ ꯁꯤꯟꯗꯣꯛꯄ ꯉꯝꯃꯒꯗꯤ ꯕꯖꯦꯠ ꯂꯩꯇ꯭ꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ ꯑꯩꯒꯤ ꯊꯣꯏꯅ ꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯃꯦꯟꯁꯦ
keno ma hoige Oppo-gira, Vivo-gira, Oppo-gira no male hoige handak phone am thok masagi oina accessories oina ga yon bo hai tar moina camera lens am maning da napsan me aba zoom gi lens ga da hap adu moi gi camera do ngasai gi telephoto da gi moi sensor wa ultra wide adu gi moi da hap yo sensor da am phabai ne ko adu dai da moina clip on lens am mo napsan la ganda zoom ga am seng na ga no toy do adu magi lens tu di mapan gi lens tu di phaba adu mo khin ham mong da napsan mi mong napsan la ju yani ta ga na ko da phum pu sala ga sem na ju yani na ko adu manung da le ba no do sensor adu sum khayam pole ai Android 16 gi software update lai ai ki dana tawdri kin line chingni dana OnePlus ne Android 16 gi update lak do kai model no OnePlus ki dum yengo ko dum YouTube to bu so top Google da bu so top form thing da Twitter da kai da search to taw yengo OnePlus ki model do hairaga so Android 16 update and tha mutam da dum tholakani do top user mayam amana update tawru kanda problem lay natraga laite haibagi dum thengna kaiguma laite na mayamna ayam hainaragadi dum tawbu kaisu kaide do adumaina khara update lakhra matungda khara kuina leirakanda mayamna tawna kanda kai problem laitre na kanda khangna kanda tawbu do aduna di phai hai ta risk laitab 11R ne hai aduni bro aigi leibudusu 15 update tawrame aina leibudai tha ama mamanda hai okay update tawrubadagi chingakku oirambasu yai natragana mana display do famjanba khotjanba nanjanba taruba kholuba tawrubadagi torpa oirambasu yai madu update tawbadagisu male line chingmusu yai adu update tawbadagi tawkhibadudi phone dubudi warranty leitradi mu yaroi phone warranty leiringida anouba phone anouba phone gumba oiringidadi service center da puraga moina dum display change tawibane ko dai moina dum sembibane pesa tawdabida tawzarunu kizai idea khangakanda tawdre kem tawdre problem kem leite na haina khangakanda ko tawbudi yai OnePlus 11R gido sum yengwada mayamna hainarise keno tawi hai Wi-Fi calling malfunctioning tawba performance kara handai hai game gumba sanabada lag oi haina hai screen ge green line issue gi laite Samsung gi One UI 8.5 update karamba kanda akani thangba bro hai One UI 8.5 thangdine 8 khara keno tawdo mali 8 laki butang hai what kini beta testing de lairi mois beta testing de lai vai se koi commercially roll out tawbada tum thamanga thuk chang mane ado bro MI gidi dukan se Chawna Bazar da hangi MI store na Chawna gidi laite bazar lo Manipur da MI gi dukan do ne Xiaomi hai je sama same company parent company ayup tu dati wai sai re pai ui na beta version oi de ni moi gi to khai gi developer sing na test taw bu ko na to bu direct official rollout ki release date laite beta gi ora ga de ji so ai su yeng da chi ma tam da ha pet tholai aduga adumai na su dai moi commercially rollout tor ko to taw de ni da di khoi
bugs ꯃꯌꯥꯝ ꯂꯩꯕꯅꯦ ꯀꯝ ꯇꯦꯁ ꯇꯧꯕꯒꯨꯝꯕ ꯌꯥꯝ ꯄꯥꯝꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯇꯦꯛ enthusiast ꯀꯥꯡꯕꯨꯅ ꯕꯤꯇꯥ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯇꯧꯕꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯦ ꯑꯃꯨꯛꯇ ꯐꯦꯁꯕꯨꯛꯇꯁꯨ ꯌꯨꯇꯨꯕꯇꯁꯨ ꯑꯃꯨꯛꯇ ꯂꯥꯏꯚ ꯑꯅꯤꯃꯛ ꯊꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯌꯥꯝꯕ ꯊꯥꯅꯕ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯁꯨ ꯊꯥꯒꯦ ꯃꯊꯪ ꯍꯟꯗꯛ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯥꯏꯋꯥꯏꯗꯒꯤ ꯍꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯁꯨ ꯈꯜꯂꯦ ꯂꯥꯏꯚꯇ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯁꯤꯗ ꯊꯥꯅ ꯇ꯭ꯔꯥꯏꯄꯣꯠ ꯑꯃ ꯇꯧꯔꯒ ꯅꯥꯀꯟ ꯑꯃꯗ ꯐꯣꯟ ꯑꯃꯔ ꯀꯩꯅꯣ ꯑꯃ ꯂꯦꯞꯇꯣꯞ ꯑꯃ ꯇꯧꯔꯀꯥꯟꯗ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯤꯚꯥꯏꯁꯁꯦ ꯂꯩꯇꯕꯒꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯨꯁꯨ ꯌꯥꯈꯤꯗꯕꯒꯤ ꯑꯩꯁꯦ ꯊꯥꯅꯤꯡꯅ ꯊꯥꯗꯕꯅꯦ ꯑꯗꯣ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯑꯅꯤꯃꯛꯁꯦ ꯁꯨꯃꯥꯏꯅ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯑꯩ ꯊꯥꯒꯦꯅ ꯈꯜꯂꯤꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯩ ꯈꯜꯂꯝꯕ ꯄꯣꯠꯅꯤ ꯏꯌꯥꯝꯕꯅꯁꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯃꯊꯪꯗꯒꯤ ꯑꯩ ꯁꯣꯏꯗꯅ ꯃꯗꯨ ꯇꯧꯒꯅꯤ ꯇꯧꯗꯧ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯀꯩꯅो ꯇꯧꯒꯦ ꯄꯨꯡ ꯑꯃ ꯍꯦꯟꯖꯜꯂꯦ ꯑꯩꯁꯦ ꯄꯨꯡ 12ꯒꯤ ꯃꯤꯅꯤꯠ 13 ꯆꯞ ꯆꯥꯅ ꯆꯠꯂꯦ 13 मखाई मैक्सिमम अदाइफाउ अइसे लाइफ अदाइफाउ थारगा अदाइदा लोइसनजिरा ने खल्ली 11 से 25 13 मिनिट 15 अदाइदा 13 मखाई ताद्रसु अदाइवाइदा लोइसनबे याब्रा येंगे लाइफ से पुंग अमा सु हेंजले फम्बजे हाय फम्बजे वासले खोंग वजन फम लाइफ तगी वासलक पेतना त चाकसु चाद्रि चाक लामबबुदे अना फावबुदे ओइदे अदो चाक चा लोरगम क्वेश्चन मै थबक अमुक लेबनेना खरा खतंग कनो तौगे मतम खरा लौगे हाइतारे सैमसंग 30 की ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯃꯣꯗꯦꯜ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ 30ꯒꯤꯗꯤ ꯑꯣꯏꯗꯦ 40 ꯃꯨꯛꯀꯤ ꯃꯌꯥꯗꯀꯣ ꯂꯩꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯑꯣꯐꯔ ꯁꯦꯜ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ S24ꯗꯣ Snapdragon S Gen 3 ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ 35 ꯃꯨꯛꯀꯤ ꯃꯌꯥꯗꯒꯗꯤ ꯐꯪꯗꯧ ꯃꯥꯜꯂꯦꯕ ꯍꯟꯗꯛꯀꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯁꯦꯜꯒꯨꯝꯕ ꯂꯥꯛꯄꯗꯀꯣ ꯃꯃꯥꯡ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯣꯗꯦꯜ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯣ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ S24 ꯐꯦꯟ 에디션ꯒꯨꯝꯕ ꯂꯩꯕ ꯌꯥꯏ ꯑꯅꯤꯗꯨ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ S23 S23 ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯃꯥꯅ ꯈꯤꯇꯪ ꯃꯇꯝꯗꯣ ꯁꯥꯡꯉꯦꯕ ꯆꯍꯤꯗꯣ ꯈꯤꯇꯪ ꯌꯥꯝꯈꯤꯕꯗꯨ ꯑꯣꯏꯕꯗꯨꯗ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ A series ꯑꯗꯩꯗꯤ F series ꯀꯥꯏꯅ M series ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝꯕꯗꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ Exynosꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯌꯥꯝꯕꯗꯣ ꯌꯥꯎꯕꯅꯤꯅ ꯔꯤꯌꯦꯜꯃꯤꯁꯦ ꯂꯦꯛ ꯌꯥꯝ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯤ ꯑꯣꯏꯔꯝꯒꯅꯤ ꯔꯤꯌꯦꯜꯃꯤꯁꯦ ꯂꯦꯛ ꯆꯠꯂꯤꯗꯣ ꯃꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯩ ꯍꯥꯏꯈꯔꯦ ꯑꯣꯔꯤꯖꯤꯟ ꯑꯣꯏꯌꯦꯁ ꯍꯥꯏꯕ꯭ꯔꯥ ꯑꯣꯛꯁꯤꯖꯟ ꯑꯣꯏꯌꯦꯁ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯑꯁ ꯃꯃꯤꯡꯁꯦ ꯏꯃꯥꯟ ꯃꯥꯟꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯣ ꯂꯥꯛꯄꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯔꯤꯌꯦꯜꯃꯤꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕ ꯀꯝꯄꯅꯤꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯀꯨꯟ 15 ꯀꯨꯟꯊ꯭ꯔꯥꯐꯥꯎ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯐꯣꯟ ꯑꯐ ꯑꯐꯕ ꯌꯥꯝ ꯂꯣꯟꯆ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯑꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯀꯌꯥ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯁꯨ ꯀꯌꯥ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯐꯕꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯔꯤꯌꯦꯜꯃꯤꯁꯦ ꯑꯗꯨꯝ ꯕꯖꯦꯠ ꯔꯦꯟꯖꯇ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯌꯥ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯚ꯭ꯌꯨꯁꯦ ꯈꯔ ꯌꯥꯝꯒꯗ꯭ꯔꯥ ꯁꯨꯝ ꯈꯜꯂꯛꯄꯅꯦ ꯃꯩꯇꯩ ꯃꯆꯥ ꯒꯦꯃꯔ ꯈꯔꯗꯤ ꯎꯈꯤꯕ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯄꯅꯦꯍꯦ ꯍꯣꯏ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯕꯁꯤꯗꯤ ꯁꯕꯁꯀ꯭राꯏब ꯇꯧꯕ ꯇꯧꯗꯕ ꯐꯦꯁꯕꯨꯛꯀꯤ ꯐꯤꯠꯇꯒ ꯊꯣꯛꯄꯗ ꯁꯨꯝ ꯁ꯭ꯋꯥꯏꯞ ꯇꯧꯕꯗ ꯑꯗꯨꯝ ꯊꯣꯛꯄꯗ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯌꯦꯡꯉꯤ ꯑꯗꯣ ꯌꯨꯇꯨꯕꯇ ꯇꯧꯔꯤꯁꯤꯅ ꯁꯕꯁꯀ꯭राꯏब ꯇꯧꯕ ꯀꯥꯡꯕꯨ ꯈꯔ ꯈꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯗꯧ ꯇꯧꯋꯦꯕ ꯁꯤꯐꯧꯗ ꯃꯤ ꯂꯣꯏꯅ ꯁꯨꯅ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯏ ꯈꯪꯕ ꯑꯗꯒꯤ ꯂꯥꯏꯚ ꯊꯥꯏ ꯍꯥꯏꯁꯦ ꯊꯦꯡꯅꯕ ꯃꯤ ꯈꯔ ꯈꯛꯅ ꯑꯗꯨꯝ ꯆꯪꯉꯒ ꯊꯦꯡꯅꯕ ꯋꯥꯅꯦꯕ ꯑꯇꯩꯅꯒꯗꯤ ꯅꯧꯅ ꯆꯪꯉꯒ ꯌꯨꯇꯨꯕꯇ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯐꯤꯠꯁꯇꯒ ꯆꯪꯉꯀꯥꯟꯗ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯄꯥꯛ ꯌꯦꯡꯒꯟꯗꯦꯀꯣ ꯑꯗꯨ ꯌꯨꯇꯨꯕꯇꯗꯤ ꯑꯗꯣ ꯐꯦꯁꯕꯨꯛꯇꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯒꯜꯂꯦ ꯍꯣꯏ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤ ꯁꯖꯦꯁꯟꯗꯣ ꯌꯥꯝ ꯐꯩꯌꯦ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯒ꯭ꯔꯣ ꯇꯧꯅꯕ ꯑꯩꯁꯨ ꯈꯜꯂꯤ ꯑꯗꯣ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯁꯨ ꯋꯥ ꯅꯠꯇꯅ ꯇꯧꯁꯨ ꯇꯧꯅꯤ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯗ ꯑꯃꯒꯗꯤ ꯂꯦꯞꯇꯣꯞ ꯑꯝꯇꯪ ꯁꯦꯝꯖꯤꯜꯂꯒꯔ ꯑꯩꯒꯤ ꯌꯥꯗ꯭ꯔꯤꯁꯦ ꯁꯦꯝꯖꯤꯜꯂꯒꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯊꯥꯒꯦꯅ ꯈꯜꯂꯦ ꯌꯥꯝꯕ ꯍꯥꯏꯔꯛꯏꯗꯣ ꯑꯩꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯌꯥꯝ ꯑꯊꯨꯕꯗ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯃꯥꯟꯅꯕꯅꯦ ꯀꯂꯔ OS ꯑꯣꯛꯁꯤꯖꯦꯟ OS ꯁꯦꯝꯁꯪ UI ꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯑꯞꯗꯦꯠ ꯐꯖꯅ
ꯄꯤꯕꯤꯔꯛꯏ ꯍꯥꯏ ꯁꯦꯝꯁꯪꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯞꯗꯦꯠꯇꯤ ꯃꯥꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯖ ꯀꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯕꯤ ꯂꯥꯛꯏ ꯑꯗꯩ ꯌꯨ ꯑꯥꯏꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯄꯤꯕꯅꯤ MI10 Ultraꯁꯦ 2019ꯒꯤꯗꯤ ꯕꯦꯁꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯍꯣꯏ ꯃꯇꯝꯗꯨꯗꯗꯤꯀꯣ ꯀꯩꯅꯣꯅꯦ ꯐꯣꯟ 2019-20 ꯍꯥꯏꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ ꯑꯅꯤꯒꯤ ꯃꯃꯥꯡ 2022-23 ꯐꯥꯎ ꯐꯣꯟꯁꯦ ꯑꯐ ꯕꯖꯦꯠ ꯔꯦꯟꯖꯁꯦ ꯐꯖꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗ ꯑꯃꯨꯛ 20-30 ꯁꯦꯒꯃꯦꯟꯁꯦ ꯏꯂꯩ ꯂꯩꯇ꯭ꯔꯦꯕ 50 ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯣꯏꯅ ꯇꯧ ꯂꯩꯔꯦꯕ ꯇꯥꯔꯒꯦꯠꯁꯦ ꯑꯗꯩ 70 80 ꯋꯥꯟ ꯄ꯭ꯂꯁꯀꯤ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯔꯛꯏꯗꯤ ꯌꯦꯡꯉꯣ 72,000 80,000 ꯄꯤꯗꯣ ꯃꯣꯏꯁꯦ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟ ꯂꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯇꯥꯔꯒꯦꯠ ꯑꯅꯧꯕ ꯕꯖꯦꯠ ꯔꯦꯟꯖꯇꯒꯗꯤ ꯂꯣꯟꯁꯇꯤ ꯂꯥꯏꯔꯗꯅ ꯁꯦꯝꯁꯪꯗꯤ ꯈꯟꯕꯨ ꯈꯟꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ 15,000 ꯀꯨꯟꯒꯤ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗꯤ ꯑꯗꯨꯗꯨꯅ ꯐꯣꯟꯁꯦ ꯈꯔ ꯃꯃꯜ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯕꯖꯦꯠ ꯂꯦꯚꯦꯜꯁꯦ ꯂꯨꯄꯥ 30,000 ꯑꯣꯏꯔꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯈꯔ ꯀꯩꯅꯣꯗꯗꯤ ꯑꯐꯕꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯌꯥꯝꯕꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯈꯜꯂ ꯂꯩꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯦꯀꯥꯎꯟꯗꯣ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ GB ꯊꯝꯃꯕꯅꯦ ꯃꯌꯥꯝꯅ ꯊꯤꯕ ꯃꯇꯝꯗꯁꯨ ꯂꯥꯏꯅꯕ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯍꯥꯞꯄꯒ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯅꯕ ꯍꯥꯏꯅ ꯊꯝꯃꯕꯅꯦ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯟ ꯑꯣꯏꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯐꯣꯂꯣ ꯇꯧꯁꯟꯕ ꯐ꯭ꯔꯦꯟ ꯑꯣꯏꯁꯟꯕꯤꯕ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯊꯪ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯋꯤꯛꯁꯤꯗꯤ ꯅꯠꯇꯕ ꯃꯊꯪꯃꯨꯛꯀꯤ ꯋꯤꯛ ꯍꯥꯏꯗꯤ ꯂꯥꯁ ꯋꯤꯛꯀꯨꯝꯕꯒꯤ ꯃꯌꯥ ꯑꯗꯥꯏꯋꯥꯏꯗꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯦꯁꯕꯨꯛꯇꯁꯨ ꯁꯦꯝ ꯇꯥꯏꯝ ꯌꯨꯇꯨꯕꯇ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯐꯦꯁꯕꯨꯛꯇꯁꯨ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗꯩꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯂꯥꯏꯚꯁꯦ ꯑꯅꯤꯃꯛ ꯊꯥꯔꯒꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯇ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨꯅ ꯌꯨꯇꯨꯕꯇ ꯌꯦꯡꯉꯁꯨꯅ ꯐꯦꯁꯕꯨꯛꯇ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨꯅ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯁꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯊꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯣꯂꯣꯒꯨꯝꯕ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯀꯨꯝꯕ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯃꯔꯨꯑꯣꯏꯅ ꯌꯨꯇꯨꯕꯇ ꯍꯦꯜꯂꯣ GB ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯗꯤ ꯊꯦꯡꯅꯔꯗꯤꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗ ꯑꯩꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯣꯟꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯃꯨꯛ ꯈꯔ ꯁꯨꯝ ꯀꯟꯇꯦꯟ ꯈꯔ ꯊꯤꯖꯤꯜꯂꯒ ꯔꯤꯁꯔꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯩꯗꯤ ꯃꯇꯥꯡꯗꯨꯗ ꯁꯦꯝꯕ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯆꯪꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯄꯁꯦ ꯉꯝꯗꯦꯗꯅ ꯑꯗꯣ ꯑꯃꯗꯨꯗꯤ ꯕ꯭ꯂꯣꯛꯀꯤ ꯇꯥꯏꯞ ꯇꯧꯕꯗꯨꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯇꯧꯕ ꯄꯣꯠꯇꯣ ꯑꯅꯝꯕꯅ ꯀꯦꯞꯆꯔ ꯇꯧꯔꯒ ꯊꯥꯒꯠꯄꯅꯤꯅ ꯑꯗꯨꯗꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤꯕꯀꯣ ꯑꯗꯨꯁꯨ ꯊꯦꯡꯅꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯁꯞꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯍꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯊꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯉꯩ ꯁꯤꯗꯩꯁꯤꯗꯀꯣ ꯇꯟꯖꯥꯗꯣ ꯑꯩꯅꯁꯨ ꯂꯧꯍꯧꯔꯀꯥꯟꯗ ꯃꯊꯪꯗꯩꯗꯤ ꯊꯥꯅꯕ ꯁꯣꯏ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯇꯝꯁꯨ ꯊꯦꯡꯉꯦꯗꯅꯀꯣ ꯀꯃꯦꯟꯁꯨ ꯀꯌꯥ ꯊꯣꯏꯅꯁꯨ ꯉꯁꯥꯏꯗꯒꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯁꯥꯟꯅꯔꯕꯅꯤꯅ ꯋꯥꯔꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯦ ꯀꯣꯏꯁꯟꯁꯨ ꯀꯌꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ 20 ꯆꯠꯇꯣꯔꯦꯅ 25 ꯁ꯭ꯋꯥꯏꯐꯥꯎꯗ 30:30 ꯇꯥꯗ꯭ꯔꯁꯨ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯆꯥꯛꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ PC ꯂꯩꯔꯗꯤ ꯐꯣꯟꯗꯒꯤ PCꯗ ꯁ꯭ꯀ꯭ꯔꯤꯟ ꯀꯥꯁ ꯇꯧꯔꯒ PCꯗ ꯑꯃꯨꯛ ꯌꯨꯇꯨꯕꯀ ꯐꯦꯁꯕꯨꯛꯀꯗ ꯑꯅꯤ ꯊꯣꯛꯅ ꯁ꯭ꯇ꯭ꯔꯤꯝ ꯌꯥꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯗꯨ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ PC ꯂꯩꯇꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯇꯕꯒꯤꯅꯦ ꯑꯗꯣ ꯌꯨꯇꯨꯕ ꯈꯤꯇꯪ ꯐꯣꯟꯁꯤꯗꯩ ꯇꯧꯔꯤꯉꯩꯗ ꯑꯇꯣꯞꯄꯁꯨ ꯀꯩꯅꯣꯗꯣ ꯌꯥꯗꯕꯒꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯂꯦꯞꯇꯣꯞꯀꯤ ꯏꯁꯀ꯭ꯔꯤꯟ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯩꯅ ꯁꯦꯝꯕꯁꯦ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯈꯥꯡꯗ꯭ꯔꯦꯕꯀꯣ ꯃꯣꯅꯤꯇꯔ ꯇꯧꯔ ꯁꯞꯄ꯭ꯂꯥꯏ ꯇꯧꯔ ꯁꯤꯟꯕ ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯔꯖꯔ ꯅꯝꯁꯤꯜꯂꯒ ꯇꯧꯗ꯭ꯔꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯑꯃꯨꯛ ꯁꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯁꯤꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯦꯝꯃꯣꯏꯁꯤꯔꯥꯅ ꯑꯩꯁꯦ ꯁꯨꯛ ꯈꯟꯖꯥꯟꯅ ꯂꯩ ꯁꯦꯝꯗ꯭ꯔꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯏꯁꯀ꯭ꯔꯤꯟꯗꯣ ꯁꯦꯝꯖꯤꯟꯕꯅ ꯐꯗꯣꯏꯔꯥ ꯏꯁꯀ꯭ꯔꯤꯟ ꯂꯨꯄꯥ 5,000 ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯪꯀꯥꯟꯗꯁꯨ ꯂꯨꯄꯥ 5,000 ꯋꯥ ꯅꯠꯇꯅ ꯏꯁꯀ꯭ꯔꯤꯟꯗꯣ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯦ ꯕꯦꯇ꯭ꯔꯤꯁꯨ ꯑꯃꯨꯛ ꯁꯤꯟꯕ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯗꯗꯣꯏꯅ ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯆꯝꯅ ꯑꯩꯁꯦ ꯑꯇꯣꯞꯄ PC ꯑꯃ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯣꯞ ꯑꯃ ꯑꯣꯏꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯤꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯂꯧꯔꯨꯁꯦ ꯄꯩꯁꯥꯁꯨ ꯈꯛꯇ ꯂꯩꯇꯕꯅꯤꯅꯀꯣ ꯈꯨꯗꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯦ ꯍꯦꯛꯇ ꯍꯌꯦꯡ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯑꯗꯨꯁꯨ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯃꯇꯝ ꯈꯤꯇꯪ ꯂꯧꯔꯨꯁꯦ ꯑꯗꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯁꯣꯏ ꯊꯥꯔꯛꯑꯅꯤ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚꯁꯦ ꯃꯊꯪꯃꯨꯛꯀꯤ ꯁꯟꯗꯦꯗꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯅꯕ ꯇꯧꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯛꯑꯦ ꯆꯥꯛꯇꯤ ꯂꯥꯝꯕ ꯅꯠꯇꯕ ꯇꯨꯝꯅꯤꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯄꯩꯔ ꯀꯩꯅꯣ
ꯇꯨꯝꯅꯤꯡꯕ ꯍꯥꯏꯁꯦ ꯁꯤ ꯐꯃꯨꯡ ꯆꯪꯉꯗꯤ ꯑꯃꯨꯛ ꯇꯨꯝ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕ ꯂꯥꯏꯐꯁꯦ ꯁꯇꯔꯗꯦꯗꯤ ꯑꯩ ꯊꯥꯗ꯭ꯔꯦꯁꯤꯅ ꯊꯥꯅꯤꯡꯕꯅꯦꯕꯀꯣ ꯃꯟꯗꯦ ꯇꯨ ꯐ꯭ꯔꯥꯏꯗꯦꯁꯤ ꯊꯕꯛ ꯆꯠꯂꯦ ꯃꯟꯗे ꯇꯨ ꯐ꯭ꯔꯥꯏꯗꯦ ꯊꯕꯛ ꯆꯠꯂꯀꯥꯟꯗ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯈꯣꯠꯄ ꯆꯠꯄ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯥ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯀꯣ ꯈꯔ ꯑꯗꯨꯝ ꯑꯗꯩꯗꯤ ꯐꯤꯔꯣꯜ ꯁꯨꯕ ꯆꯥꯝꯕ ꯑꯗꯩꯗꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕ ꯍꯣꯠꯆꯟꯕ ꯌꯦꯡꯁꯤꯟꯕꯁꯤ ꯇꯧꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯇꯝꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯏꯐꯁꯦ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯥ ꯆꯥꯕꯁꯦ ꯄꯨꯡ ꯍꯦꯛꯇ ꯊꯦꯡꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤꯅ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯉꯁꯥꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯈꯣꯠꯄ ꯊꯕꯛ ꯆꯠꯄꯅꯤꯅ ꯉꯝꯗꯕꯅꯤꯅ ꯍꯞꯇꯥ ꯑꯃꯃꯨꯛꯒꯤ ꯄꯨꯂꯞ ꯄꯨꯂꯞ ꯂꯩꯁꯜꯂꯦꯕꯀꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯐꯥꯎ ꯆꯠꯅꯕꯒꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯁꯟꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯃ ꯁꯇꯔꯗे ꯅꯨꯃꯤꯠꯁꯤꯃ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯀꯣꯝꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯂꯥꯏꯚꯀꯨꯝꯕ ꯈꯣꯠꯄ ꯊꯥꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯦꯝꯕ ꯈꯣꯠꯄ ꯁꯦꯝꯒꯗꯕ ꯂꯩꯇꯥꯔꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀ ꯊꯥ ꯂꯣꯏꯔꯀꯥꯟꯗꯅꯦꯕ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯇꯔꯗꯦꯁꯦ ꯃꯇꯝ ꯈꯤꯇꯪ ꯁꯥꯡꯅ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯟꯗꯦꯁꯤ ꯊꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯃꯊꯪꯗ ꯂꯥꯏꯚꯇ ꯉꯥꯏꯖꯔꯝꯒꯦ ꯍꯥꯏ ꯍꯣꯏ ꯃꯊꯪꯒꯤ ꯂꯥꯏꯚꯇꯁꯨ ꯊꯦꯡꯅꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯕ ꯃꯌꯥꯝꯁꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯒ ꯑꯃꯨꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯤꯅꯤꯠ 12 ꯆꯠꯂꯦꯕꯀꯣ 11:22 ꯆꯠꯂꯦ 11:25 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯤꯖꯈꯤꯕꯗꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯕꯐꯥꯎꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯔꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯅ ꯈꯜꯂꯝꯕ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯄ ꯉꯝꯅꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯅꯧꯕ ꯆꯍꯤꯁꯦ ꯑꯁꯥ ꯇꯧꯒꯦ ꯈꯜꯂꯝꯕꯁꯤꯡ ꯂꯣꯏ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦꯗꯅꯀꯣ ꯑꯩꯕꯨꯗꯤ ꯊꯦꯡꯗ꯭ꯔꯤ ꯉꯜꯂꯤ ꯌꯨꯝꯗꯗꯤ ꯄꯨꯡ 12:30 ꯍꯥꯏꯁꯦ ꯕꯥꯔꯣ ꯍꯥꯏꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨ ꯑꯗꯨ ꯌꯧꯔꯛꯑꯕꯅꯦꯕꯀꯣ ꯅꯤꯡꯊꯝꯊꯥꯅꯤꯅ ꯉꯟꯅꯁꯨ ꯃꯝꯃꯤꯗꯅꯀꯣ ꯄꯨꯡ 4ꯒ ꯀꯌꯥꯅꯣꯗ ꯃꯝꯃꯤꯗꯅ 4:30 ꯇꯥꯔꯛꯄꯗ ꯁꯤꯗꯅ ꯑꯃꯨꯛ ꯄꯨꯡ 6:30ꯒ ꯇꯥꯔꯒ ꯃꯝꯃꯦꯕꯀꯣ ꯈꯔ ꯈꯦꯠꯅꯩꯑꯕ ꯄꯨꯡ 2ꯃꯨꯛ ꯈꯦꯠꯅꯩꯑꯕ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯔꯒꯗꯤ ꯄꯨꯡ 9 ꯃꯥꯄꯟꯃꯨꯛꯇ ꯇꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯌꯥꯝꯒꯤꯗꯤ ꯌꯥꯝ ꯊꯦꯡꯕ ꯃꯇꯝꯗꯣ ꯑꯣꯏꯔꯦ ꯑꯍꯤꯡ ꯌꯥꯝꯅ ꯁꯥꯡꯁꯨ ꯁꯥꯡꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯁꯦ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯉꯕꯅꯤꯅ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯃꯊꯪꯒꯤ ꯂꯥꯏꯚ ꯉꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯁꯤꯌꯔ ꯑꯃꯃꯝꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯣ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯁꯨ ꯌꯨꯇꯨꯕꯇ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯇꯕꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯌꯧꯅꯕ ꯃꯌꯥꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯣꯜ ꯗ ꯕꯦꯁ ꯅꯦꯛꯁ ꯋꯤꯛ ꯀꯥꯏꯖꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯍꯞꯇꯥ ꯐꯥꯎꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ 24 ꯆꯠꯂꯦ 25 ꯉꯥꯏꯔꯝꯕꯅꯦꯕꯀꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛ ꯂꯣꯏꯔ ꯂꯩꯔꯦ ꯄꯨꯈꯝꯁꯤꯗ ꯏꯟꯖꯥꯡꯗꯩ ꯀꯩꯗꯩ ꯆꯥꯛ ꯈꯤꯇꯪ ꯀꯣꯠꯊꯣꯛꯑ ꯆꯥꯗꯧꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯟꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯋꯥꯠꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ